ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯁꯤꯡꯌꯦꯜꯅꯥꯆꯣꯝ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯣꯔꯤ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯐꯨꯡꯒꯥꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯁꯦꯟꯗꯣꯏ ꯆꯥꯕꯤ ꯚꯨꯠ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯁꯖꯤꯛ ꯆꯥꯕ ꯁꯜꯂꯨ ꯀꯌꯥꯅ ꯃꯌꯨꯝꯗ ꯀꯥꯅꯔꯛꯄ ꯑꯃꯗꯤ ꯎꯆꯦꯛ ꯋꯥꯌꯥ ꯀꯌꯥꯅ ꯃꯀꯣꯟꯁꯤꯡꯗ ꯆꯪꯅꯔꯛꯄꯒꯤ ꯃꯇꯝꯅꯤ꯫ ꯇꯃꯨꯕꯤ ꯃꯈꯨꯠꯇ ꯂꯩꯈꯥ ꯑꯃꯁꯨ ꯄꯥꯏꯔꯤ ꯑꯃꯗꯤ ꯃꯍꯥꯛꯅ ꯁꯦꯠꯂꯤꯕ ꯐꯅꯦꯛ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯈꯤꯇꯪ ꯊꯥꯡꯒꯠꯂꯞ ꯇꯧꯅ ꯃꯍꯥꯛ ꯄꯔꯞ ꯄꯔꯞ ꯃꯆꯤꯟꯅ ꯃꯨꯔꯨꯡ ꯃꯨꯔꯨꯡ ꯁꯣꯟꯗꯨꯅ ꯂꯥꯛꯂꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯌꯧꯔꯕꯅꯤꯅ ꯃꯥ ꯁꯣꯏꯗꯅ ꯌꯨꯝꯗꯗꯤ ꯂꯩꯔꯝꯂꯒꯅꯤꯗꯅ ꯍꯧꯖꯤꯛ꯫ ꯂꯩꯔꯝꯁꯅꯨ ꯈꯪꯒꯅꯤ ꯃꯥ꯫ ꯁꯦꯟꯗꯣꯏ ꯍꯦꯛ ꯄꯤꯔꯛꯇꯕꯗꯅꯦ ꯌꯨꯝꯒꯤ ꯑꯔꯩ ꯑꯔꯩꯕ ꯄꯣꯠꯁꯤꯡ ꯄꯨꯔꯒ ꯂꯥꯛꯀꯅꯤ ꯑꯩꯅ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯇꯃꯨꯕꯤ ꯌꯥꯡꯕꯒꯤ ꯌꯨꯝꯗ ꯄꯔꯞ ꯄꯔꯞ ꯂꯥꯛꯂꯤ꯫ ꯇꯃꯨꯕꯤ ꯌꯥꯡꯕꯒꯤ ꯌꯨꯝꯗ ꯌꯧꯔꯛꯂꯗꯨꯅ ꯌꯥꯡꯕꯕꯨ ꯀꯟꯅ ꯀꯟꯅ ꯀꯧꯔꯤ꯫ ꯌꯥꯡꯕ! ꯍꯣ ꯌꯥꯡꯕ! ꯌꯥꯡꯕ! ꯂꯩꯇꯕ ꯖꯥꯠꯂꯣ? ꯍꯣ ꯏꯅꯦ! ꯏꯅꯦ ꯃꯦꯝꯆꯥ! ꯍꯣ ꯏꯅꯦ! ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯃꯃꯥ ꯃꯆꯥꯁꯤꯕꯣ ꯂꯣꯏꯅ ꯁꯤꯈ꯭ꯔꯕ ꯖꯥꯠꯂꯣꯅꯦ? ꯉꯁꯤꯗꯤ ꯈꯨꯠ ꯑꯁꯤꯗ ꯀꯔꯤ ꯑꯃꯠꯇ ꯄꯨꯗꯅ ꯍꯟꯕꯗꯤ ꯌꯥꯔꯣꯏ꯫ ꯑꯗꯨꯅ ꯑꯩ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯁꯤꯗ ꯇꯧꯍꯩꯕ ꯇꯧꯍꯩꯗꯕ ꯈꯣꯟꯖꯥꯎ ꯊꯥꯗꯨꯅ ꯍꯦꯛꯇ ꯀꯧꯕ ꯇꯥꯔꯦꯗꯅ꯫ ꯍꯣ ꯌꯥꯡꯕꯧ! ꯍꯣ ꯌꯨ ꯌꯥꯡꯕ! ꯑꯁꯨꯝꯅ ꯇꯃꯨꯕꯤꯅ ꯉꯁꯥꯏꯗꯒꯤ ꯂꯥꯎꯕꯒ ꯈꯣꯡꯕꯒ ꯇꯧꯔꯤꯕ ꯑꯗꯨ ꯃꯦꯝꯆꯥ ꯑꯃꯗꯤ ꯌꯥꯡꯕꯁꯨ ꯇꯥꯔꯤꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯆꯥ ꯑꯗꯨ ꯁꯦꯟꯗꯣꯏ ꯄꯤꯅꯤꯡꯗ꯭ꯔꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯅꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯌꯥꯡꯕꯗ ꯌꯨ ꯌꯥꯡꯕ ꯍꯥꯏꯅ ꯀꯧꯔꯛꯄꯗꯨꯗ ꯌꯥꯡꯕ ꯂꯩꯕ ꯉꯝꯗ꯭ꯔꯗꯨꯅ ꯁꯥꯎꯅꯤꯡꯃꯟꯈ꯭ꯔꯗꯨꯅ ꯃꯄꯥꯟꯗ ꯄꯔꯞ ꯄꯔꯞ ꯊꯣꯛꯂꯛꯏ꯫ ꯌꯥꯡꯕꯅ ꯀꯩꯅꯣ ꯍꯥꯏꯕ? ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯁꯤꯗꯕꯨ ꯃꯤꯒꯤ ꯃꯌꯨꯝ ꯑꯁꯤꯗ ꯂꯥꯛꯂꯒ ꯀꯣꯏꯔꯥꯎ ꯂꯥꯎꯔꯤꯕ ꯑꯗꯨꯕꯣ? ꯆꯠꯂꯣ, ꯃꯤꯒꯤ ꯃꯃꯥꯡ ꯑꯁꯤꯗ ꯌꯥꯝꯅ ꯏꯀꯥꯏꯖꯩꯀꯣ꯫ ꯑꯁꯨꯝꯅ ꯌꯥꯡꯕꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯇꯃꯨꯕꯤ ꯄꯩꯔꯞꯀ ꯇꯧꯗꯨꯅ ꯑꯣ, ꯃꯤꯒꯤ ꯄꯩꯁꯥ ꯄꯨꯔꯒ ꯁꯤꯡꯒꯅꯤ ꯈꯪꯗꯕꯒꯤ ꯃꯤꯒꯤ ꯃꯃꯥꯡꯗ ꯀꯣꯏꯊꯧ ꯊꯧꯅꯔꯤꯕ ꯑꯁꯤꯗꯤ ꯏꯀꯥꯏꯗꯕ꯭ꯔꯥ ꯍꯥ? ꯏꯁ, ꯑꯗꯨꯒ ꯀꯣꯏꯔꯥꯎ ꯂꯥꯎꯒꯅꯨ ꯏꯀꯥꯏꯖꯩ ꯀꯥꯏꯅꯒ꯫ ꯍꯦ, ꯑꯗꯨꯗꯅꯦ ꯋꯥꯔꯤ ꯉꯥꯡ ꯂꯩꯅꯨ꯫ ꯌꯥꯝ ꯊꯨꯅ ꯑꯩꯒꯤ ꯄꯩꯁꯥꯁꯤꯡꯗꯣ ꯄꯨꯊꯣꯔꯛꯎ ꯆꯠꯂꯣ꯫ ꯌꯥꯗ꯭ꯔꯕꯗꯤ ꯑꯩꯅ ꯍꯧꯖꯤꯛ ꯑꯔꯩ ꯑꯔꯩꯕ ꯄꯣꯠ ꯄꯨꯗꯨꯅ ꯆꯠꯈꯤꯗꯣꯏꯅꯤ ꯌꯦꯡꯉꯣ꯫ ꯑꯁꯨꯝꯅ ꯇꯃꯨꯕꯤꯅ ꯁꯥꯎꯔꯛꯄ ꯑꯁꯤꯗ ꯌꯥꯡꯕ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯁꯥꯎꯔꯕꯗꯤ ꯇꯃꯨꯕꯤꯒꯤ ꯃꯆꯤꯡ ꯑꯗꯨ ꯈꯪꯕꯅꯤꯅ ꯃꯍꯥꯛ ꯇꯞꯊꯁꯤꯟꯅꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯇꯃꯨꯕꯤ, ꯅꯪꯅ ꯁꯥꯎꯒꯟꯈꯤꯕꯁꯤꯅ ꯂꯥꯛꯑꯣꯁꯦ, ꯁꯤꯗ ꯑꯝꯇ ꯐꯝꯃꯨ ꯂꯥꯛꯑꯣ, ꯃꯥꯡꯒꯣꯜ ꯑꯁꯤꯗ ꯀꯥꯈꯠꯂꯛꯎꯁꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯌꯥꯡꯕꯅ ꯃꯣꯔꯥ ꯑꯃ ꯊꯥꯗꯨꯅ ꯇꯃꯨꯕꯤꯕꯨ ꯐꯝꯍꯜꯂꯤ꯫ ꯃꯁꯤꯗ ꯇꯃꯨꯕꯤꯁꯨ ꯌꯥꯡꯕꯅ ꯇꯞꯅꯒ ꯀꯧꯔꯛꯄ ꯑꯗꯨꯗ ꯃꯥꯁꯨ ꯉꯥꯡꯕ ꯑꯗꯨ ꯂꯦꯞꯂꯗꯨꯅ ꯃꯣꯔꯥ ꯑꯗꯨꯗ ꯀꯥꯈꯠꯂꯛꯇꯨꯅ ꯐꯝꯃꯤ꯫ ꯌꯥꯡꯕꯅ ꯏꯃꯥ! ꯍꯣ ꯏꯃꯧ! ꯇꯥꯗ꯭ꯔꯣ? ꯇꯃꯨꯕꯤꯁꯤ ꯆꯥ ꯑꯍꯥꯎꯕ ꯑꯃꯇꯪ ꯂꯣꯟꯕꯤꯔꯛꯑꯣ꯫ ꯇꯃꯨꯕꯤ, ꯏꯃꯥꯅꯅꯦ ꯆꯥ ꯑꯍꯥꯎꯕ ꯄꯨꯊꯣꯔꯛꯑꯅꯤ, ꯉꯥꯏꯍꯥꯛ ꯉꯥꯏꯌꯨꯀꯣ꯫ ꯃꯁꯤꯗ ꯇꯃꯨꯕꯤꯅ ꯌꯥꯡꯕ, ꯑꯩ ꯅꯪꯒꯤ ꯆꯥꯗꯣ ꯊꯛꯑꯒꯅꯦ ꯅꯪꯒꯤ ꯄꯩꯁꯥ, ꯅꯪꯒꯤ ꯁꯦꯂꯨꯟ ꯑꯗꯣ ꯀꯥꯎꯒꯅꯤꯗꯤ ꯈꯜꯂꯨꯒꯅꯨꯀꯣ꯫ ꯑꯁ ꯍꯣꯏꯕ ꯇꯃꯨꯕꯤ, ꯅꯪꯅ ꯃꯔꯣꯜ ꯑꯃ ꯆꯥ ꯑꯍꯥꯎꯕ ꯑꯃꯇꯪ ꯊꯛꯃꯤꯟꯅꯔꯒ ꯋꯥꯔꯤ ꯑꯗꯣ ꯁꯤꯅꯤ ꯃꯥꯏꯅꯤ ꯏꯟꯊꯤ ꯏꯔꯦꯅ ꯁꯥꯟꯅꯁꯤ ꯀꯩꯗꯧꯔꯒꯦ? ꯏꯃꯥꯅꯅꯦ ꯆꯥ ꯄꯨꯊꯣꯔꯛꯑꯅꯤ, ꯉꯥꯏꯍꯥꯛꯇꯪ ꯐꯝꯃꯨꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯌꯥꯡꯕꯅ ꯇꯃꯨꯕꯤꯕꯨ ꯊꯦꯝꯂꯗꯨꯅ ꯊꯝꯂꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯃꯦꯝꯆꯥ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯃꯣꯃꯣꯟ ꯃꯤꯅꯣꯛꯀ ꯇꯧꯔꯗꯨꯅ ꯃꯈꯨꯠꯇ ꯆꯥ ꯄꯨꯗꯨꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯇꯃꯨꯕꯤꯗ ꯄꯤꯔꯗꯨꯅ ꯁꯦ, ꯏꯃꯧꯒꯤꯅꯦ, ꯏꯃꯥꯅ ꯆꯥ꯫ ꯏꯍꯦ, ꯍꯦꯛꯇ ꯁꯣꯏꯕ, ꯑꯩꯁꯤꯅꯅꯦ ꯀꯔꯤ ꯀꯔꯤꯅꯣ ꯆꯤꯟ ꯑꯁꯤꯗ ꯄꯉꯥꯡꯗ ꯍꯦꯛ ꯉꯥꯡꯕ꯫ ꯁꯦ, ꯆꯥ ꯑꯍꯥꯎꯕ ꯑꯃꯅꯦ ꯏꯅꯦꯅ ꯂꯣꯟꯕꯤꯔꯕꯅꯦ, ꯁꯤ ꯊꯛꯑꯒꯅꯦ ꯋꯥꯔꯤ ꯑꯗꯣ ꯒ꯭ꯌꯥꯟ ꯇꯥꯅ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯐꯥꯎ ꯍꯦꯛ ꯁꯥꯟꯅꯔꯒ ꯂꯣꯏꯔꯦꯁꯦ꯫ ꯑꯁꯨꯝꯅ ꯃꯦꯝꯆꯥꯅ ꯇꯃꯨꯕꯤꯗ ꯏꯃꯧꯒ ꯍꯥꯏꯗꯨꯅ ꯀꯧꯁꯤꯜꯂꯛꯄ ꯑꯁꯤꯗ ꯇꯃꯨꯕꯤꯗꯤ ꯍꯔꯥꯎꯕꯣꯏ ꯀꯔꯤꯕꯣꯏ ꯆꯥ ꯑꯗꯨ ꯇꯥꯞ ꯂꯧꯔꯗꯨꯅ ꯃꯆꯤꯟ ꯑꯗꯨꯗ ꯊꯝꯗꯨꯅ ꯁꯠ ꯆꯤꯡꯁꯜꯂꯤ꯫ ꯑꯁꯨꯝꯅ ꯇꯃꯨꯕꯤꯅ ꯆꯥ ꯑꯗꯨ ꯍꯦꯛ ꯆꯤꯡꯕꯗ ꯁꯨꯒꯠꯂꯛꯇꯨꯅ ꯀꯔꯤ ꯆꯥꯅꯣ ꯏꯅꯦ ꯁꯤꯕꯣ? ꯆꯤꯅꯤꯒ ꯑꯝꯇ ꯌꯥꯎꯗꯤꯌꯦ꯫ ꯃꯗꯨꯗ ꯃꯦꯝꯆꯥꯅ ꯇꯃꯨꯕꯤ, ꯏꯅꯦꯒꯤ ꯆꯥꯗꯨꯕꯨ ꯌꯥꯝꯅꯃꯛ ꯍꯥꯎꯇ꯭ꯔꯕꯔꯅꯦ? ꯃꯁꯤꯗ ꯇꯃꯨꯕꯤꯅ ꯀꯔꯤꯁꯨ ꯈꯟꯊꯔꯨꯕ ꯇꯧꯗꯅ ꯏꯅꯦ, ꯆꯤꯅꯤꯒ ꯑꯝꯇ ꯌꯥꯎꯗꯤꯌꯦ, ꯌꯥꯝ ꯍꯥꯎꯇꯤꯌꯦ꯫ ꯃꯦꯝꯆꯥꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯑꯦ꯫ ꯈꯪꯗ꯭ꯔꯦꯗ, ꯃꯤꯔꯣꯜꯒ ꯂꯩꯖꯗꯕ ꯑꯁꯤꯗꯅꯦ ꯀꯌꯥꯝꯕꯨ ꯖꯣꯒꯣꯠ ꯆꯥꯔꯨꯅꯤ ꯍꯥꯏꯕꯒꯤ? ꯅꯪꯒꯨꯝꯕꯤ ꯄꯩꯁꯥ ꯄꯥꯏꯕꯤ, ꯃꯁꯛ ꯃꯇꯧꯒ ꯌꯥꯝꯅ ꯐꯖꯗ꯭ꯔꯁꯨ ꯀꯥꯏꯗꯦ, ꯑꯃꯇꯪ ꯐꯪꯖꯔꯕꯗꯤ ꯆꯥꯗ ꯅꯠꯇꯦ ꯆꯥꯛ ꯏꯟꯁꯥꯡ
ꯑꯍꯥꯎꯕ ꯀꯌꯥ ꯆꯥꯕ ꯐꯪꯒꯗꯧꯔꯤꯕꯅꯤꯗꯣ꯫ ꯑꯁꯨꯝꯅ ꯃꯦꯝꯆꯥꯅ ꯍꯥꯏꯔꯛꯄ ꯋꯥ ꯑꯗꯨꯗ ꯇꯃꯨꯕꯤ ꯈꯤꯇꯪ ꯁꯥꯎꯒꯠꯂꯞ ꯇꯧꯔꯗꯨꯅ ꯏꯅꯦ, ꯏꯅꯦꯅ ꯍꯥꯏꯁꯤꯗꯤ ꯑꯩꯁꯦ ꯁꯛ ꯊꯤ ꯁꯛ ꯐꯖꯗꯦ ꯁꯤꯅꯤꯅꯦ꯫ ꯃꯁꯤꯗ ꯃꯦꯝꯆꯥꯅ ꯑꯃꯨꯛ ꯂꯠ ꯇꯧꯔꯗꯨꯅ ꯇꯃꯨꯕꯤ ꯑꯝꯇ ꯇꯞꯊꯒꯣꯅꯦꯍꯦ ꯅꯪꯕꯣ, ꯏꯅꯦꯅ ꯍꯥꯏꯕꯗꯤ ꯅꯪ ꯁꯛ ꯊꯤ ꯅꯪ ꯁꯛ ꯐꯖꯗꯦ ꯍꯥꯏꯕ ꯅꯠꯇꯤꯌꯦ, ꯏꯃꯧꯒꯨꯝꯕꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯑꯃ ꯑꯣꯏꯗ꯭ꯔꯁꯨ ꯌꯥꯏ ꯍꯥꯏꯕꯅꯤꯗ꯫ ꯅꯪꯕꯨ ꯀꯅꯥꯅ ꯊꯤ ꯍꯥꯏꯔꯒꯦ, ꯏꯃꯧꯒꯨꯝꯕꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯐꯖꯔꯨꯗ꯭ꯔꯁꯨ ꯌꯥꯏ ꯍꯥꯏꯕꯅꯤꯗ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯇꯃꯨꯕꯤ ꯅꯨꯄꯥꯗ ꯈꯔ ꯉꯥꯎꯖꯕ ꯈꯔ ꯆꯣꯞꯆꯕ ꯑꯣꯏꯕꯅꯤꯅ ꯃꯍꯥꯛ ꯍꯔꯥꯎꯅꯒ ꯑꯣꯍꯣ ꯏꯅꯦ ꯑꯗꯨ ꯍꯥꯏꯕ ꯑꯣꯏꯔꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯇꯃꯨꯕꯤ ꯅꯣꯛꯐꯦꯠꯀ ꯇꯧꯔꯗꯨꯅ ꯆꯥ ꯑꯗꯨꯕꯨ ꯑꯃꯨꯛꯀ ꯆꯤꯡꯉꯤ꯫ ꯇꯃꯨꯕꯤ ꯁꯨꯒꯠꯂꯗꯨꯅ ꯆꯥ ꯑꯗꯣ ꯃꯈꯥꯗ ꯑꯃꯨꯛ ꯊꯝꯈ꯭ꯔꯦ꯫ ꯉꯁꯥꯏꯗꯒꯤ ꯃꯦꯝꯆꯥꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯇꯃꯨꯕꯤꯅ ꯃꯆꯥꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯁꯦꯜ ꯊꯧꯕ ꯂꯥꯛꯄ ꯑꯗꯨꯗ ꯇꯧꯁꯤꯟꯅꯗꯨꯅ ꯊꯝꯂꯤꯕꯅꯤ꯫ ꯇꯃꯨꯕꯤꯕꯨ ꯍꯔꯥꯎꯍꯟꯗꯨꯅ ꯊꯥꯈꯤꯕ ꯌꯥꯅꯕ ꯇꯧꯔꯤꯕꯅꯤ꯫ ꯇꯃꯨꯕꯤꯁꯨ ꯄꯥꯈꯪ ꯑꯃꯠꯇ ꯎꯕ ꯌꯥꯗꯕꯅꯤꯅ ꯄꯥꯈꯪ ꯈꯨꯗꯤꯡꯅ ꯄꯩꯁꯥ ꯄꯨꯒꯦ ꯍꯥꯏꯔꯛꯄ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛ ꯂꯣꯏꯅ ꯄꯤꯊꯣꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯄꯩꯁా ꯄꯤꯌꯨ ꯌꯥꯗꯕꯗꯒꯤ ꯃꯍꯥꯛ ꯁꯥꯎꯗꯨꯅ ꯄꯩꯁా ꯊꯧꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯌꯥꯡꯕ ꯑꯃꯗꯤ ꯃꯦꯝꯆꯥꯅ ꯇꯦꯊꯁꯤꯟꯅꯗꯨꯅ ꯊꯦꯝꯕ ꯑꯁꯤꯗ ꯇꯃꯨꯕꯤ ꯁꯥꯎꯔꯝꯕꯒ ꯑꯗꯨ ꯂꯣꯏꯅ ꯐꯈ꯭ꯔꯦ꯫ ꯃꯦꯝꯆꯥꯅ ꯑꯃꯨꯛ ꯇꯦꯊꯁꯤꯟꯅꯗꯨꯅ ꯍꯥꯏꯔꯛꯏ, ꯍꯥꯏ ꯇꯃꯨꯕꯤ, ꯊꯦꯡꯗ꯭ꯔꯤꯕꯔꯣ ꯅꯪꯕꯣ? ꯅꯨꯃꯤꯗꯥꯡ ꯇꯥꯁꯤꯜꯂꯛꯂꯦꯅꯦ, ꯅꯌꯨꯝꯗ ꯅꯃꯥꯅ ꯉꯥꯏꯔꯝꯕ ꯇꯥꯔꯦꯅꯦꯍꯦ ꯅꯪꯕꯣ꯫ ꯍꯟꯗꯛꯇꯤ ꯄꯩꯁꯥ ꯑꯁꯤꯁꯨ ꯑꯁꯨꯛ ꯌꯥꯝ ꯆꯤꯟꯕ ꯑꯁꯤꯗ ꯏꯅꯦꯅ ꯏꯃꯧꯒꯤ ꯄꯩꯁꯥꯗꯣ ꯄꯤꯗꯕꯅꯤ꯫ ꯑꯗꯨꯕꯨꯅꯦ ꯍꯟꯗꯛꯀꯤ ꯂꯥꯛꯂꯤꯕ ꯇꯥꯡ 16 ꯑꯁꯤꯗꯗꯤ ꯁꯣꯏꯗꯅ ꯄꯤꯔꯒꯦ꯫ ꯃꯁꯤꯗ ꯇꯃꯨꯕꯤꯅ ꯍꯣꯏ ꯏꯅꯦ, ꯑꯗꯣ ꯍꯟꯗꯛꯀꯤ ꯇꯥꯡ 16 ꯑꯁꯤꯒꯤꯗꯤ ꯁꯣꯏꯕ ꯌꯥꯔꯣꯏꯀꯣ꯫ ꯍꯟꯗꯛꯀ ꯁꯣꯏꯔꯕꯗꯤ ꯃꯇꯨꯡꯗꯅꯦ ꯑꯩ ꯏꯅꯦ ꯍꯣꯏꯅ ꯄꯩꯁꯥ ꯄꯨꯒꯦ ꯍꯥꯏꯕꯗ ꯑꯃꯨꯛ ꯍꯟꯅ ꯄꯤꯔꯣꯏ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯍꯟꯗꯛꯇꯤ ꯄꯩꯁా ꯍꯦꯛ ꯁꯣꯏꯕꯗꯅꯦ ꯑꯩꯗꯤ ꯌꯥꯝ ꯁꯥꯎꯅꯤ꯫ ꯑꯗꯨꯒ ꯍꯥꯟꯅꯒꯤ ꯂꯩꯔꯤꯕꯁꯤꯡꯗꯣ ꯁꯦꯟꯗꯣꯏꯅꯦ ꯀꯔꯤꯅꯦ ꯄꯨꯜꯂꯞ ꯍꯥꯞꯄꯒ ꯂꯨꯄꯥ ꯑꯃꯠꯇ ꯋꯥꯠꯇꯅ ꯁꯤꯡꯍꯟꯗꯧꯔꯤꯕꯅꯤ꯫ ꯍꯣꯏ ꯐꯔꯦ ꯏꯅꯦ, ꯉꯁꯤꯒꯤꯗꯤ ꯏꯅꯦꯅ ꯂꯩꯇꯦ ꯍꯥꯏꯔꯕꯅꯤꯅ ꯑꯩꯁꯨ ꯆꯠꯂꯒꯦ꯫ ꯅꯨꯃꯤꯗꯥꯡ ꯌꯧꯁꯤꯜꯂꯛꯂꯦ, ꯏꯃꯥꯅ ꯁꯣꯏꯗꯅ ꯉꯥꯏꯔꯝꯂꯒꯅꯤ꯫ ꯍꯣꯏꯗ ꯍꯟꯗꯛꯇꯤꯅꯦ ꯏꯅꯦꯅ ꯁꯣꯏꯗꯕꯤ ꯏꯃꯧꯒꯤ ꯄꯩꯁꯥꯁꯤꯡꯗꯣ ꯂꯣꯏꯅ ꯄꯤꯊꯣꯛꯂꯒꯗꯕꯅꯤ꯫ ꯑꯗꯣ ꯅꯪꯕꯨ ꯊꯦꯡꯁꯨ ꯊꯦꯡꯁꯤꯜꯂꯛꯂꯦ, ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯒ ꯍꯜꯂꯣꯗꯅ꯫ ꯏꯅꯦꯅ ꯉꯥꯔꯤ ꯊꯥꯛꯇꯕꯤꯗꯅꯦ ꯀꯥꯡꯁꯣꯏ ꯍꯥꯎꯅ ꯊꯣꯡꯒꯦꯕ꯫ ꯃꯁꯤꯗ ꯇꯃꯨꯕꯤ ꯁꯨꯒꯠꯂꯞ ꯇꯧꯔꯗꯨꯅ ꯑꯁ ꯏꯅꯦ, ꯌꯥꯔꯅꯤ, ꯑꯩ ꯃꯗꯨꯒꯤ ꯏꯟꯖꯥꯡꯗꯣ ꯀꯌꯥ ꯍꯩꯅꯒꯗꯕ ꯃꯥꯟꯗꯦ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯏꯃꯥꯅ ꯑꯩꯕꯨ ꯆꯥꯛ ꯂꯣꯏꯗꯨꯅꯅꯦ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯒꯅꯤ꯫ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡ ꯊꯦꯡꯅ ꯅꯨꯄꯤꯅ ꯍꯟꯖꯤꯟꯕꯁꯦ ꯂꯩꯀꯥꯏ ꯃꯌꯥꯝ ꯃꯃꯥꯡꯗ ꯅꯨꯡꯉꯥꯏꯇꯦꯕ꯫ ꯃꯁꯤꯗ ꯃꯦꯝꯆꯥꯅ ꯍꯦꯔꯥ, ꯑꯗꯨꯒꯤ ꯋꯥꯕꯨ ꯀꯔꯤ ꯇꯧꯖꯩ ꯍꯥꯏꯕꯒꯦ, ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯀꯣꯛ ꯍꯦꯛ ꯄꯥꯎ ꯍꯟꯕ ꯆꯠꯂꯒ ꯂꯣꯏꯔꯦꯗꯅ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯃꯦꯝꯆꯥ ꯅꯣꯛꯂꯤ꯫ ꯇꯃꯨꯕꯤ ꯏꯀꯥꯏꯔꯛꯄ ꯇꯧꯗꯨꯅ ꯃꯍꯥꯛꯁꯨ ꯅꯣꯛꯂꯤ꯫ ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯉꯩ ꯇꯟꯖꯥ ꯑꯁꯤꯗ ꯇꯃꯨꯕꯤꯒꯤ ꯇꯨꯡ ꯑꯣꯏꯔꯞꯅ ꯂꯦꯞꯂꯤꯕ ꯌꯥꯡꯕꯅ ꯃꯃꯥꯗ ꯃꯈꯨꯠꯂꯣ ꯃꯁꯥꯋꯣ ꯃꯃꯤꯠꯂꯣ ꯃꯅꯥꯋꯣ ꯇꯧꯗꯨꯅ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯇꯃꯨꯕꯤꯕꯨ ꯆꯠꯍꯟꯈꯤꯅꯕ ꯍꯥꯏꯔꯛꯏ꯫ ꯃꯁꯤꯗ ꯃꯦꯝꯆꯥꯅ ꯇꯨꯃꯤꯟꯅ ꯍꯣꯏꯍꯦ ꯇꯨꯃꯤꯟ ꯂꯩꯌꯨ, ꯀꯔꯤꯅꯣ ꯅꯪꯅ ꯃꯤꯒꯤ ꯄꯩꯁꯥ ꯄꯨꯔꯨꯔꯒ ꯄꯤꯗꯕꯗꯒꯤ ꯂꯥꯛꯂꯤꯕ ꯅꯠꯇ꯭ꯔꯣ? ꯃꯁꯤꯗꯒꯤ ꯃꯦꯝꯆꯥꯅ ꯇꯃꯨꯕꯤ, ꯆꯥꯛ ꯆꯥꯈꯣ ꯍꯥꯏꯕꯁꯨ ꯌꯥꯗ꯭ꯔꯕꯅꯤꯅ ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯔꯣ, ꯌꯨꯝꯗ ꯏꯃꯥꯅ ꯄꯥꯈꯠꯂꯝꯃꯅꯤꯕ꯫ ꯍꯥꯏ ꯏꯕꯨꯡꯉꯣ ꯆꯠꯂꯣ, ꯏꯕꯦꯝꯃꯁꯦ ꯑꯃꯨꯛꯇ ꯑꯁ꯭ꯋꯥꯏ ꯐꯥꯎꯗ ꯊꯤꯟꯗꯣꯛꯄꯤꯔꯨꯆꯣ ꯆꯠꯂꯣ꯫ ꯃꯁꯤꯗ ꯌꯥꯡꯕꯁꯨ ꯍꯣꯏ ꯍꯥꯏꯔꯗꯨꯅ ꯇꯃꯨꯕꯤꯕꯨ ꯊꯤꯟꯗꯣꯛꯄ ꯊꯣꯛꯂꯛꯏ꯫ ꯇꯃꯨꯕꯤ ꯆꯠꯅ ꯌꯥꯡꯕꯗ ꯌꯥꯡꯕ, ꯅꯈꯣꯏ ꯃꯥꯁꯦ ꯑꯩꯕꯨ ꯃꯃꯧ ꯑꯣꯏꯅꯤꯡꯕ ꯃꯥꯜꯂꯤꯉꯣ, ꯉꯁꯥꯏꯁꯨ ꯏꯃꯧꯒ ꯍꯥꯏꯔꯒ ꯇꯣꯏꯅ ꯀꯧꯁꯤꯜꯂꯛꯑꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯇꯃꯨꯕꯤ ꯅꯣꯛꯆꯕꯤꯒ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯥꯡꯕꯗꯤ ꯇꯃꯨꯕꯤꯅ ꯉꯁꯥꯏꯗꯒꯤ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡꯗꯣ ꯃꯍꯥꯛ ꯍꯩꯅꯗꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯌꯥꯡꯕ ꯃꯊꯟꯇ ꯋꯥꯈꯜꯁꯨ ꯈꯟꯖꯔꯤ꯫ ꯑꯁ ꯀꯨꯆꯨ ꯁꯛꯇꯥꯁꯤꯒ ꯆꯧꯔꯤꯕ ꯌꯥꯃꯥꯡ ꯑꯁꯤꯅ ꯃꯔꯣꯜ ꯑꯃ ꯍꯩꯅꯗꯦꯍꯦ ꯑꯋꯣꯏꯕ꯫ ꯁꯛꯇꯥꯁꯤꯒ ꯌꯥꯝ ꯆꯠꯆꯅꯤꯡꯕꯒ ꯃꯥꯟꯗ꯭ꯔꯣ? ꯃꯤꯅ ꯎꯔꯒ ꯑꯩꯕꯨ ꯃꯍꯥꯛꯀ ꯑꯃꯨꯛ ꯀꯣꯏꯅꯕ꯭ꯔꯥꯅ ꯈꯟꯈ꯭ꯔꯅꯤ꯫ ꯆꯍꯤꯅ ꯃꯔꯣꯜ ꯑꯃ ꯑꯩꯉꯣꯟꯗ ꯎꯗꯈꯩ ꯍꯜꯂꯝꯒꯅꯤ꯫ ꯆꯍꯤꯅ ꯅꯝꯕꯣꯄꯣꯗꯨꯅ ꯀꯥꯛ ꯂꯥꯎꯔꯝꯂꯅꯤ ꯇꯧꯔꯤꯕ꯫ ꯑꯗꯨꯒ ꯉꯔꯥꯡꯒꯤ ꯉꯈꯥ ꯑꯩꯉꯣꯟꯗꯁꯨ ꯋꯥꯈꯜꯒꯁꯨ ꯁꯥꯒꯠꯆꯕ ꯁꯥꯔꯤꯅꯦ꯫ ꯇꯧ ꯅꯨꯡꯉꯥꯏꯔꯤꯍꯦ ꯑꯋꯣꯏꯕ꯫ ꯁꯤꯕꯨ ꯁꯤꯗ꯭ꯔꯗꯤ ꯃꯈꯜꯒꯤ ꯃꯤ ꯊꯦꯡꯅꯕ ꯍꯥꯏꯁꯤꯗꯤ ꯃꯁꯥꯅ ꯇꯥꯕꯅꯤ꯫ ꯇꯃꯨꯕꯤ ꯌꯥꯡꯕꯅ ꯅꯣꯛꯐꯦꯠꯀ ꯇꯧꯔꯒ ꯃꯪꯗꯨꯅ ꯆꯠꯄ ꯑꯗꯨꯗ ꯌꯥꯡꯕ, ꯑꯩꯅ ꯍꯥꯏꯁꯤ ꯇꯥꯗ꯭ꯔꯣ? ꯃꯗꯨꯗ ꯌꯥꯡꯕꯅ ꯇꯥꯍꯦ, ꯀꯔꯤꯅꯣ ꯑꯗꯨ ꯀꯟꯅ ꯂꯥꯎꯁꯤꯜꯂꯛꯂꯤꯕ ꯑꯗꯨꯕꯣ?
ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯌꯥꯡꯕ ꯑꯃꯨꯛ ꯇꯞꯊꯔꯛꯂꯗꯨꯅ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ ꯑꯩꯈꯣꯏ ꯏꯃꯥꯅ ꯅꯪꯁꯦ ꯃꯃꯧ ꯑꯣꯏꯕ ꯄꯥꯝꯃꯦꯅ ꯑꯁ ꯀꯗꯥꯏꯗꯒꯤ ꯅꯪꯗꯤ ꯁꯛ ꯍꯥꯏꯔꯦ ꯐꯖꯁꯤꯜꯂꯦ ꯁꯑꯣꯡ ꯁꯕꯥꯟ ꯍꯥꯏꯔꯦ ꯐꯖꯔꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯁꯦꯜ ꯍꯥꯏꯔꯦ ꯅꯝꯊꯤꯈꯩ ꯄꯥꯏꯔꯦ ꯈꯨꯜ ꯑꯁꯤꯗ ꯅꯪꯗꯧꯅ ꯅꯔꯜ ꯅꯊꯨꯝ ꯂꯩꯕ ꯀꯅꯥꯕꯨ ꯌꯥꯎꯔꯤꯕꯒꯦ ꯃꯁꯤꯗꯕꯨ ꯏꯃꯥꯅ ꯃꯃꯧ ꯑꯗꯨꯝ ꯑꯣꯏꯅꯤꯡꯕ ꯇꯥꯕꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯁꯤꯗꯅꯤꯅꯦ ꯑꯩꯅ ꯆꯥꯛꯆꯔꯤꯁꯦ ꯑꯁꯨꯝꯅꯒ ꯍꯥꯏꯔꯒ ꯌꯥꯡꯕ ꯃꯥꯒꯤ ꯄꯥꯝꯕꯣꯝ ꯑꯗꯨꯅ ꯇꯃꯨꯕꯤꯒꯤ ꯁꯌꯦꯡ ꯑꯗꯨꯗ ꯀꯛ ꯂꯥꯎꯅꯒ ꯏꯜꯂꯤ ꯃꯁꯤꯗ ꯇꯃꯨꯕꯤ ꯍꯩꯃꯥ ꯑꯁ ꯌꯥꯡꯕ ꯃꯤ ꯑꯣꯏꯔꯒ ꯐꯖꯗꯦꯀꯣ ꯃꯁꯤꯗꯦꯕ ꯑꯁꯨꯝꯅꯒ ꯍꯥꯏꯔꯒ ꯇꯃꯨꯕꯤ ꯏꯀꯥꯏꯕ ꯀꯔꯤꯕꯣꯏ ꯃꯃꯥꯏꯗꯨ ꯂꯨꯛꯊꯗꯨꯅꯒ ꯅꯣꯛꯐꯦꯠꯀ ꯇꯧꯖꯔꯤ ꯇꯃꯨꯕꯤ ꯌꯥꯡꯕꯅ ꯑꯁꯨꯝꯅ ꯏꯔꯥꯡꯒ ꯇꯧꯁꯜꯂꯛꯄ ꯑꯁꯤꯗ ꯃꯥ ꯇꯦꯊꯈ꯭ꯔꯦ ꯃꯍꯥꯛ ꯌꯥꯡꯕꯗ ꯄꯨꯝꯇꯥꯎ ꯇꯥꯎꯗꯨꯅ ꯂꯩꯔꯦ ꯐꯔꯦ ꯅꯪꯁꯨ ꯂꯩꯍꯧꯔꯣꯀꯣ ꯑꯩꯅ ꯊꯣꯛꯂꯛꯂꯤꯕꯁꯦ ꯐꯅꯗꯤ ꯀꯨꯏꯔꯦ ꯑꯩꯁꯨ ꯍꯟꯈꯤꯅꯕ ꯇꯧꯔꯒꯦꯀꯣ ꯃꯁꯤꯗ ꯌꯥꯡꯕꯅ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯇꯃꯨꯕꯤ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯃꯥꯏ ꯑꯣꯟꯊꯣꯛꯇꯨꯅ ꯈꯣꯡ ꯊꯥꯡꯕ ꯍꯧꯔꯝꯕ ꯑꯗꯣ ꯐꯠ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯒꯦ ꯌꯥꯡꯕ ꯇꯃꯨꯕꯤ ꯑꯩꯗꯣ ꯁꯦꯜꯒ ꯑꯃꯠꯇ ꯄꯥꯏꯗ꯭ꯔꯦꯕ ꯑꯗꯣ ꯁꯦꯜꯒ ꯌꯥꯎꯔꯗꯤ ꯈꯤꯇ ꯄꯤꯔꯝꯃꯣꯕ ꯊꯨꯅ ꯑꯗꯨꯝ ꯁꯤꯡꯕꯤꯔꯛꯀꯅꯤꯗ ꯍꯌꯦꯡ ꯍꯪꯆꯤꯠ ꯇꯥꯡ 16 ꯁꯤꯡꯕꯗ ꯄꯨꯂꯞ ꯌꯥꯎꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯃꯁꯤꯗ ꯇꯃꯨꯕꯤ ꯑꯃ ꯍꯧꯔꯛꯂꯗꯕꯅꯦ ꯃꯍꯥꯛꯀꯤ ꯀꯗꯔꯁꯦ ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯇꯃꯨꯕꯤ ꯃꯍꯥꯛꯀꯤ ꯑꯌꯥꯎꯕ ꯄꯩꯁꯥ ꯈꯔ ꯄꯨꯊꯣꯛꯇꯨꯅ ꯄꯤꯔꯝꯃꯤ ꯌꯥꯡꯕ ꯇꯃꯨꯕꯤꯅ ꯄꯤꯔꯤꯕ ꯁꯦꯜ ꯑꯗꯨ ꯐꯠ ꯂꯧꯁꯤꯜꯂꯗꯨꯅ ꯑꯁ ꯑꯗꯨꯒꯤ ꯅꯠꯇꯦꯍꯦ ꯅꯪꯁꯨ ꯈꯨꯠꯇ ꯁꯦꯜ ꯑꯃꯠꯇ ꯄꯥꯏꯗꯅ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏꯇꯦꯅ ꯇꯧꯕꯅꯤ ꯍꯣ ꯍꯥ ꯇꯧꯕꯗ ꯅꯪꯅꯔꯣꯏꯅ ꯇꯧꯕꯅꯤꯕ ꯐꯔꯦ ꯅꯪꯁꯨ ꯆꯠꯈ꯭ꯔꯣꯀꯣ ꯑꯩꯁꯨ ꯌꯨꯝꯗ ꯆꯪꯍꯧꯔꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯌꯥꯡꯕꯁꯨ ꯃꯌꯨꯝ ꯇꯝꯅ ꯆꯪꯈꯤꯔꯝꯃꯤ ꯇꯃꯨꯕꯤꯁꯨ ꯑꯁꯨꯝ ꯂꯥꯛꯂꯗꯨꯅ ꯃꯌꯨꯝ ꯌꯧꯔꯛꯂꯦ ꯃꯍꯥꯛꯅ ꯃꯌꯨꯝꯗ ꯆꯪꯂꯛꯄꯗ ꯃꯃꯥ ꯑꯗꯣ ꯆꯥꯛꯁꯪꯗ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯝꯃꯤ ꯇꯃꯨꯕꯤ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯄꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯤꯠ ꯂꯥꯎꯅ ꯐꯝꯊꯩ ꯏꯃꯥ ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯉꯤꯅꯣ ꯇꯃꯨꯕꯤꯒꯤ ꯃꯃꯥ ꯇꯝꯐꯥꯁꯅꯥꯅ ꯄꯩꯔꯞꯅꯒ ꯌꯦꯡꯂꯗꯨꯅ ꯏꯕꯦꯝꯃ ꯅꯪꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯒꯤ ꯊꯣꯛꯈ꯭ꯔꯒ ꯍꯧꯖꯤꯛꯇ ꯍꯟꯖꯤꯜꯂꯛꯂꯤꯕ ꯑꯁꯤꯕꯨ ꯅꯠꯇꯦ ꯅꯪꯕꯨ ꯀꯗꯥꯏ ꯇꯥꯅ ꯆꯠꯂꯨꯔꯕꯒꯦ ꯍꯥꯏꯕ ꯃꯁꯤꯗ ꯇꯃꯨꯕꯤꯅ ꯑꯁ ꯏꯃꯥ ꯁꯦꯜ ꯄꯨꯈ꯭ꯔꯒ ꯁꯤꯡꯅꯤ ꯈꯪꯗꯕꯗꯒꯤ ꯊꯧꯕ ꯆꯠꯂꯨꯕꯅꯤꯕ ꯑꯗꯨꯗ ꯊꯦꯡꯗꯣꯛꯈꯤꯕ ꯅꯪꯅ ꯁꯦꯜ ꯊꯧꯕ ꯆꯠꯂꯤꯅꯦꯅ ꯇꯧꯔꯤꯕ ꯑꯗꯨꯕꯨ ꯄꯤꯕꯨ ꯄꯤꯕꯤꯔꯛꯄ꯭ꯔꯣ ꯀꯅꯥꯅ ꯈꯪꯕ ꯋꯥꯅꯣ ꯁꯦꯜ ꯊꯧꯕ ꯆꯠꯂꯤꯕ꯭ꯔꯥ ꯁꯦꯜ ꯄꯤꯊꯣꯛꯂꯝꯕ ꯆꯠꯂꯤꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯃꯁꯤꯗ ꯇꯃꯨꯕꯤꯅ ꯏꯃꯥ ꯑꯩꯅ ꯉꯁꯥꯏ ꯁꯦꯜ ꯄꯤꯔꯝꯕꯗꯨꯗꯤ ꯅꯪꯗꯤ ꯀꯝꯗꯧꯅ ꯈꯪꯂꯤꯕ ꯇꯝꯐꯥꯁꯅꯥ ꯁꯥꯎꯔꯛꯂꯗꯨꯅ ꯍꯥꯏ ꯆꯠꯂꯨꯀꯣ ꯑꯁꯥꯏꯗ ꯏꯀꯥꯏ ꯑꯁꯨꯛ ꯌꯥꯝ ꯈꯪꯗꯕ ꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦꯅꯦ ꯆꯠꯂꯣ ꯅꯪꯅꯦ ꯁꯦꯟꯗꯣꯏ ꯈꯣꯝꯕ꯭ꯔꯥ ꯁꯦꯟꯗꯣꯏ ꯊꯥꯗꯣꯛꯄ꯭ꯔꯥ ꯍꯥꯏꯕꯕꯨꯅꯦ ꯅꯣꯡꯃꯗꯤ ꯅꯪ ꯆꯔꯥ ꯍꯦꯜꯂꯒ ꯁꯤꯗꯧꯔꯤꯕꯅꯤ ꯅꯪ ꯆꯠꯂꯣ ꯆꯪꯈ꯭ꯔꯣ ꯅꯪꯒꯤ ꯀꯥꯗ ꯌꯦꯡꯅꯤꯡꯗꯦ ꯑꯁꯨꯝꯅ ꯇꯃꯨꯕꯤꯁꯨ ꯃꯃꯥꯗ ꯐꯦ ꯂꯥꯎꯔꯝꯂꯗꯨꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯇꯃꯨꯕꯤꯒꯤ ꯃꯃꯥ ꯃꯆꯥ ꯑꯗꯣ ꯋꯥꯅ ꯊꯕꯛ ꯆꯠꯂꯨꯕꯅꯤꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯊꯣꯛꯅꯔꯗꯨꯅ ꯄꯣꯊꯥꯅꯈ꯭ꯔꯦ ꯇꯃꯨꯕꯤ ꯃꯍꯥꯛꯅ ꯆꯍꯤ 2 ꯁꯨꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯄꯨ ꯄꯣꯛꯄ ꯃꯄꯥ ꯂꯩꯈꯤꯗ꯭ꯔꯦ ꯃꯗꯨꯗꯒꯤ ꯃꯃꯥꯅ ꯃꯍꯥꯛꯄꯨ ꯀꯅꯥꯒꯤꯁꯨ ꯃꯇꯦꯡ ꯂꯧꯗꯅ ꯌꯥꯝꯅ ꯋꯥꯅ ꯌꯣꯛꯂꯛꯄꯅꯤ ꯇꯃꯨꯕꯤ ꯃꯍꯥꯛꯁꯨ ꯄꯤꯛꯂꯤꯉꯩꯗꯒꯤ ꯌꯥꯝꯅ ꯋꯥꯅ ꯍꯧꯔꯛꯄ ꯑꯣꯏꯕꯅ ꯅꯨꯄꯥ ꯅꯍꯥꯒꯤ ꯋꯥꯈꯜ ꯀꯌꯥ ꯆꯪꯗꯅ ꯃꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯇꯃꯨꯕꯤ ꯈꯔ ꯁꯥꯐꯔꯦ ꯆꯥꯕ ꯊꯛꯄꯗ ꯃꯔꯥꯡ ꯀꯥꯏꯔꯛꯂꯦ ꯇꯧꯕꯗꯕꯨ ꯇꯃꯨꯕꯤ ꯀꯨꯆꯨ ꯈꯔ ꯃꯨꯕ ꯃꯌꯥ ꯈꯔ ꯆꯧꯕ ꯃꯁꯛ ꯊꯤꯕ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯆꯍꯤ 63-63 ꯁꯨꯖꯤꯜꯂꯛꯄ ꯑꯁꯤꯗ ꯑꯎ ꯅꯨꯄꯥ ꯉꯧꯁꯤꯟꯕ ꯑꯃꯗꯤ ꯄꯥꯝꯁꯤꯟꯕ ꯍꯧꯔꯛꯂꯤꯕꯅꯤ ꯇꯧꯕꯗꯕꯨ ꯃꯍꯥꯛꯅ ꯃꯁꯛ ꯊꯤꯕ ꯃꯌꯥ ꯆꯧꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯨꯄꯥ ꯀꯅꯥꯅꯁꯨ ꯃꯍꯥꯛꯄꯨ ꯌꯥꯕꯤꯗꯦ ꯀꯣꯏꯕꯤꯅꯤꯡꯗꯦ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯔꯟ ꯃꯊꯨꯝ ꯁꯦꯜ ꯊꯨꯝꯗꯨ ꯑꯗꯨ ꯌꯦꯡꯂꯒ ꯅꯨꯄꯥꯁꯤꯡꯗꯨꯅ ꯑꯗꯨꯃꯛ ꯁꯦꯜ ꯑꯗꯨ ꯂꯧꯊꯣꯛꯄꯤꯗꯨꯅ ꯁꯦꯟꯗꯣꯏ ꯑꯃꯠꯇ ꯍꯨꯟꯕꯤꯔꯝꯗꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯇꯃꯨꯕꯤ ꯃꯍꯥꯛ ꯌꯥꯍꯧ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯗꯨꯅ ꯃꯁꯥꯗꯨ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯇꯤꯡꯂꯤ ꯌꯥꯡꯂꯤꯗꯨꯅ ꯍꯥꯒꯥꯝ ꯋꯥꯋꯥ ꯆꯟꯗꯨꯅ ꯊꯣꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯇꯃꯨꯕꯤꯅ ꯊꯣꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯃꯥ ꯇꯝꯐꯥꯁꯅꯥꯁꯨ ꯁꯨꯃꯥꯡ ꯑꯗꯨꯗ ꯋꯥꯏ ꯇꯩꯗꯨꯅ ꯂꯩꯔꯝꯃꯤ ꯇꯝꯐꯥꯁꯅꯥ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯊꯣꯔꯛꯄ ꯍꯦꯛ ꯎꯕꯒ ꯍꯥꯏꯔꯛꯂꯝꯃꯤ ꯍꯔꯦ ꯑꯩꯗꯤ ꯉꯁꯤꯒꯤ ꯍꯧꯒꯠꯄꯤꯔꯛꯂꯣꯏꯗ꯭ꯔꯥꯅ ꯈꯜꯂꯨꯔꯕꯅꯤ ꯑꯗꯨꯕꯨ ꯍꯧꯗꯤ ꯍꯧꯒꯠꯂꯛꯂꯦꯗꯅ ꯌꯦꯡꯉꯣ ꯄꯨꯡꯁꯤ ꯀꯌꯥ ꯇꯥꯔꯕꯒꯦ ꯌꯦꯡꯉꯣ ꯄꯨꯡ 7:30 9 ꯍꯥꯏꯒꯠꯂꯛꯂꯤꯕꯁꯦ ꯆꯠꯂꯣ ꯅꯆꯤꯟ ꯅꯌꯥꯒꯗꯨ ꯁꯦꯡꯗꯣꯛꯂꯒꯅꯦ ꯀꯩꯊꯦꯜꯗꯒꯤ ꯏꯟꯖꯥꯡ ꯑꯃꯠꯇ ꯂꯩꯔꯨꯆꯣ
ꯑꯩ ꯉꯔꯥꯡ ꯍꯣꯕꯦ ꯍꯣꯕꯦ ꯍꯜꯂꯛꯄꯗꯅꯦ ꯏꯟꯖꯥꯡ ꯑꯃꯠꯇ ꯂꯩꯍꯧꯗꯦ ꯍꯧꯖꯤꯛꯁꯨ ꯂꯩꯕ ꯆꯠꯄ ꯇꯜꯂꯕꯗꯤꯅꯦ ꯆꯥꯗꯅ ꯇꯣꯛꯆꯅꯤ ꯍꯥꯏꯁꯤꯅꯤ ꯑꯁ ꯏꯃꯥ ꯑꯗꯨꯝ ꯂꯩꯔꯨꯆꯣ ꯍꯥꯏꯔꯁꯨ ꯌꯥꯕ ꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯇꯃꯨꯕꯤ ꯃꯅꯤꯡꯂꯣꯝꯗ ꯆꯠꯂꯗꯨꯅ ꯃꯁꯥꯗꯨ ꯁꯦꯡꯗꯣꯛꯂꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯃꯆꯤꯟ ꯃꯌꯥꯗꯨ ꯁꯦꯡꯗꯣꯛꯂꯗꯨꯅ ꯏꯔꯨ ꯃꯥꯏꯊꯗꯨꯅ ꯃꯍꯥꯛ ꯀꯩꯊꯦꯜꯂꯣꯝꯗ ꯆꯠꯈꯤꯔꯝꯃꯤ ꯇꯃꯨꯕꯤ ꯀꯩꯊꯦꯜ ꯌꯧꯔꯛꯂꯦ ꯃꯍꯥꯛꯅ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯈꯣꯏꯔꯥꯕꯒꯤ ꯃꯃꯥꯅ ꯁꯤꯡꯖꯨꯄꯥ ꯌꯣꯜꯂꯤꯕꯗꯨ ꯎꯔꯦ 이dom자 시기 싱주반 시부 ꯀꯌꯥ ꯄꯤꯒꯦ 이베마 ꯇꯃꯨꯕꯤ 시기 ꯃꯆꯥꯁꯤꯗꯤ ꯍꯥꯎꯔꯣꯏ ꯆꯥꯔꯨꯅꯨ ꯁꯤ ꯑꯆꯧꯕꯁꯦ ꯇꯦꯛ ꯇꯦꯛ ꯂꯥꯎꯕꯁꯦ ꯍꯧꯖꯤꯛꯇꯤ ꯍꯦꯜꯂꯛꯄꯗ ꯉꯥꯏꯔꯤꯕꯅꯤ 이dom자ꯅ ꯃꯁꯦ ꯂꯨꯄꯥ 5ꯗꯨꯗ ꯍꯦꯛ ꯄꯤꯔꯝꯃꯣ ꯑꯗꯨ ꯍꯥꯏꯔꯛꯄꯗꯨ ꯇꯥꯕꯗ ꯇꯃꯨꯕꯤ 이dom자 ꯂꯨꯄꯥ 5 ꯄꯤꯕ ꯑꯗꯨꯛ ꯇꯥꯡꯕ ꯑꯁꯨꯛ ꯆꯥꯎꯕꯁꯤꯗꯤ ꯏꯃꯥꯏꯆꯥ ꯀꯌꯥꯝ ꯀꯨꯏꯅ ꯆꯥꯈꯣ ꯍꯥꯏꯕꯅꯣ ꯃꯆꯥꯁꯤ ꯑꯣꯏꯅ ꯄꯨꯖꯈꯤꯒꯦ ꯑꯩꯈꯣꯏꯅꯤ ꯈꯛꯇ ꯆꯥꯕꯅꯤꯅ ꯃꯆꯦꯠ ꯃꯆꯦꯠ ꯍꯌꯦꯡ ꯋꯥ ꯏꯜꯂꯒ ꯊꯝꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯕ ꯍꯦꯔꯥꯗ ꯏꯕꯦꯝꯃ ꯇꯃꯨꯕꯤ ꯑꯗꯨꯛ ꯍꯥꯛꯅꯁꯨ ꯂꯤꯛꯀꯅꯨ ꯄꯩꯁꯥꯅ ꯑꯗꯨꯛ ꯌꯥꯝ ꯅꯝꯊꯤꯒꯩ ꯄꯥꯏꯔꯤꯗꯨꯗ ꯑꯆꯧꯕꯁꯦ ꯁꯤ ꯍꯦꯛ ꯂꯩꯔꯒ ꯄꯨꯒ ꯍꯥꯎꯅ ꯆꯥꯖꯔꯨ ꯍꯥꯏꯕꯅꯦ ꯃꯁꯤꯗ ꯇꯃꯨꯕꯤꯅ ꯀꯔꯤ ꯋꯥꯇꯥꯅꯣ 이dom자 ꯅꯁꯥꯅ ꯌꯣꯜꯂꯤꯕ ꯄꯣꯠ ꯑꯗꯨꯕꯨ ꯀꯩꯅꯣ ꯍꯥꯎꯔꯣꯏ ꯍꯥꯏꯁꯤꯕꯣ ꯑꯩꯈꯣꯏꯗꯤ ꯑꯆꯧꯕꯗꯨ ꯆꯥꯕ ꯉꯝꯃꯣꯏ ꯉꯁꯤ ꯑꯃꯨꯛ ꯍꯌꯦꯡ ꯑꯃꯨꯛ ꯅꯨꯡꯇꯤꯒꯤ ꯆꯥꯒꯗꯕ ꯄꯣꯠꯁꯨ ꯅꯠꯇꯦ ꯑꯗꯨꯅ ꯃꯆꯥꯁꯤ ꯈꯤꯇꯪ ꯂꯧꯖꯈꯤꯒꯦ ꯃꯆꯥꯁꯤ ꯀꯌꯥꯅꯣ 이베마 이dom자나 하이세 낭기 하우나바 하이비바니네 마차시디 하우로이 이쿠이쿠이시 우드로 그리노데 이dom자 나사나 열리바 폿부 하우로이 하이시보 아이 마차시 좀 레저키게 야라바디 아이 레저부스 또게 이베마 따무비야 낭기 하우나바 하이비바니 레닝아수 라요 레닝자가수 또오 아두 얌 렉리바두보 까리기노 마시데 따무비나 이dom자 릭보 카키 와나티에 ꯅꯨꯡꯇꯤꯒꯤ ꯆꯥꯒꯗꯕ ꯏꯟꯖꯥꯡ ꯅꯠꯇꯦ ꯃꯆꯥꯁꯤ ꯈꯛꯇꯪ ꯂꯧꯖꯈꯤꯒꯦ ꯍꯥꯏꯕꯗ ꯀꯌꯥꯝ ꯀꯥꯏꯔꯕꯒꯦ ꯌꯥꯔꯦ 이베마 ꯂꯩꯕꯤꯔꯅꯨ ꯁ꯭ꯋꯥꯏꯁꯤꯗ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗꯅꯦ ꯃꯤꯒꯤ ꯄꯣꯛꯐꯝꯁꯤꯗ ꯆꯪꯉꯛꯑꯒ ꯗꯥꯎ ꯌꯥꯔꯣꯏꯗꯕ ꯊꯕꯛ ꯇꯧꯕꯤꯔꯅꯨ ꯆꯠꯂꯣ ꯀꯅꯥꯗꯩꯅꯣ ꯑꯇꯣꯞꯄꯗꯒꯤ ꯂꯩꯕꯤꯔꯨꯔꯣ ꯅꯪꯅ ꯍꯦꯛ ꯑꯄꯥꯝꯕꯗꯣ ꯐꯔꯦ ꯀꯩꯅꯣ ꯅꯪꯒꯤ ꯄꯣꯛꯐꯝꯁꯤꯗ ꯑꯩꯅ ꯌꯥꯝ ꯂꯩꯖꯅꯤꯡꯕ ꯃꯥꯟꯕ꯭ꯔꯣ ꯅꯆꯥꯅꯨꯄꯥꯗꯨꯅ ꯑꯩꯉꯣꯟꯗꯒꯤ ꯄꯩꯁꯥ ꯄꯨꯔꯒ ꯅꯃꯥꯅ ꯆꯥꯃꯥꯟꯅꯗꯨꯅ ꯆꯥꯊꯣꯛꯃꯤꯟꯅꯔꯒ ꯁꯤꯡꯅꯦꯁꯨ ꯈꯪꯗꯕꯗꯣ 이베마 ꯅꯪꯒꯤ ꯂꯨꯄꯥ ꯄꯩꯁꯥ ꯈꯔꯗꯨꯗꯤ ꯑꯩꯅꯅꯦ ꯉꯁꯤ ꯁꯤꯡꯒꯦ ꯍꯥꯏꯕꯗ ꯉꯝꯃꯤ ꯑꯩꯅ ꯁꯤꯡꯉꯣꯏ ꯍꯥꯏꯗꯅ ꯁꯤꯡꯗ꯭ꯔꯤꯕꯅꯦ ꯅꯁꯛꯇꯨ ꯅꯨꯡꯁꯤꯗꯗꯅ ꯐꯩ ꯅꯪ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯉꯨꯀꯣ ꯅꯪ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯗꯨꯅ ꯇꯃꯨꯕꯤ ꯈꯣꯏꯔꯥꯕꯒꯤ ꯃꯃꯥꯒꯤ ꯄꯣꯛꯐꯝ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯁꯥꯎꯅ ꯊꯣꯔꯛꯂꯗꯨꯅ ꯑꯇꯣꯞꯄ ꯄꯣꯛꯐꯝ ꯑꯃꯗꯒꯤ ꯀꯣꯕꯤ ꯑꯃ ꯂꯩꯔꯗꯨꯅ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯇꯃꯨꯕꯤꯅ ꯃꯌꯨꯝꯗ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯃꯥ ꯇꯝꯐꯥꯁꯅꯥ ꯑꯗꯨ ꯆꯥꯛꯃꯩ ꯊꯥꯒꯠꯇꯨꯅ ꯂꯩꯔꯝꯃꯤ ꯇꯃꯨꯕꯤ ꯃꯍꯥꯛꯅ ꯃꯈꯨꯠꯇ ꯄꯥꯏꯔꯛꯂꯤꯕ ꯀꯣꯕꯤ ꯑꯗꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯅ ꯂꯪꯁꯤꯜꯂꯛꯂꯝꯃꯤ ꯃꯗꯨꯗ ꯇꯝꯐꯥꯁꯅꯥꯅ ꯍꯥꯏ ꯀꯩꯗꯧꯔꯦ ꯀꯔꯤ ꯁꯕꯗꯅꯣ ꯀꯅꯥꯒ ꯑꯃꯨꯛ ꯆꯤꯛꯅꯔꯒ ꯍꯜꯂꯛꯂꯒꯦꯕ ꯏꯃꯥ ꯑꯩꯉꯣꯟꯗ ꯋꯥ ꯌꯥꯝ ꯉꯥꯡꯉꯛꯀꯅꯨꯀꯣ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯕꯅꯦ ꯍꯣ ꯑꯗꯨꯕꯨ ꯀꯅꯥꯒ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕ ꯃꯗꯨꯗ ꯇꯃꯨꯕꯤꯅ ꯑꯃꯨꯛ ꯌꯥꯝ ꯁꯥꯎꯅ ꯈꯨꯝꯂꯛꯂꯝꯃꯤ ꯍꯣ ꯑꯗꯨꯕꯨꯔꯣ ꯃꯅꯤꯡꯒꯤꯅꯦ 이dom자 ꯌꯦꯡꯕꯤꯗꯣ ꯏꯟꯖꯥꯡ ꯌꯣꯜꯂꯒ ꯂꯩꯔꯝꯃꯦ ꯃꯗꯨꯗ ꯃꯍꯥꯛꯀꯤ ꯁꯤꯡꯖꯨꯄꯥꯗꯣ ꯑꯩꯅ ꯂꯩꯒꯦꯅ ꯍꯥꯏꯕꯅꯦ ꯃꯗꯨꯗ ꯀꯔꯤꯅ ꯄꯉꯥꯡꯗ ꯉꯥꯡꯕ ꯑꯗꯨꯗꯅꯦ ꯃꯥꯏ ꯆꯥꯟꯅꯗꯗꯨꯅ ꯁꯥꯎꯅꯤꯡꯗꯅ ꯈꯠꯅꯔꯒ ꯍꯦꯛ ꯊꯣꯛꯂꯛꯄꯅꯦ मधुदा तंबासनाना इबेमा मीगा खनाबसिदबु तोकलो हाइबसि यादेदको नंबो इथि इनेना हाइनबा यादब्रो अस इमा यारेसे मागी वासि तोकसे चाक तोलसलो आई चाक खरा चारगा मरुकी फने थिनबा चतोइनेबा अदुगा होरे निमिदा वारमदसु पैसा थौबा चलुदोइने मदुगिने अयिंबि हाइब नुपिदो माकी मचा नुपाना आइगोंदगी सेल म्याम पुदुन लैरिबने मदो खरा लौथोकलुदबा यारोय ह नंगिदुबु सेल पिथोकपा चटकदौरिब्रो नत्रगना सेल पुरगा लाक्तौरिबरो अस इमा यारेसे आइने ngamnaba adum purakani चातुलो सलो असुमना हाइनरदुना ममा मचा अनि दो चाक चा थोलदुना तंबासनासु कैथेल काखरे तमुबिसु महागी फनेग अदु लोसिलदुना मरुकी थिनबा चटखिरमे असुमना सुमहौखिबना नुमिदां वारमगी पुंग 3 तासिलकले तमुबि इमुंगी लमतु तासिलमदुना महा खोइराबा खोइदा पैसा थौबा लाक्लमी तमुबि खोइराबागिदा यौरले महागना सुमांगने लेबदुना कौरकलमी खोइराबा हो खोइराबो इनोमचा इंबी असुमना सम कौरकपसिदा अयिंबी इमुंगदा लेरमदगी थोरकलमी इनोमचा खोइराबाबु लेगिदब्रो तमुबि ओरंबा अदुदा अयिंबी तमुबिदा पैतकनगा येंगलगा इबेमा कैदौरे इचा नुपादी युमदा लेतिने इदोमचा खोइराबना आइगोंदगी पुख्रिबा सेलसे फनदे यामे ngasi phawba sendoisu pide aduga sel huchu pige haiduna haide masida aisu khara lawru sira haiduna laklibane
ꯇꯃꯨꯕꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯑꯌꯤꯡꯕꯤ ꯇꯃꯨꯕꯤꯗ ꯈꯠꯅꯕ ꯍꯧꯔꯒꯦ ꯈꯜꯂꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯕꯦꯝꯃ, ꯄꯩꯁꯥ ꯈꯔ ꯁꯦꯜ ꯈꯔ ꯄꯨꯒꯦ ꯍꯥꯏꯗꯨꯅ ꯄꯥꯈꯪ ꯑꯃꯒꯤ ꯃꯌꯨꯝꯗ ꯁꯦꯜ ꯊꯧꯕ ꯍꯦꯛꯇ ꯂꯥꯛꯄ ꯍꯥꯏꯕꯁꯤꯕꯨ ꯂꯩꯀꯥꯏ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯐꯖꯔꯤꯕ꯭ꯔꯣ? ꯅꯪꯒꯨꯝꯕꯤ ꯏꯀꯥꯏ ꯈꯪꯗꯕꯤ ꯑꯃꯅ ꯄꯪꯇꯧ ꯇꯧꯕꯗꯣ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗꯗꯤ ꯌꯥꯔꯣꯏ꯫ ꯃꯁꯤꯗ ꯇꯃꯨꯕꯤꯁꯨ ꯐꯠ ꯍꯦꯛꯇ ꯁꯥꯎꯒꯠꯂꯛꯂꯗꯨꯅ ꯀꯔꯤꯅꯣ ꯏꯗꯣꯝꯆꯥ ꯍꯥꯏꯕꯤꯕꯗꯨꯕꯣ? ꯅꯆꯥꯅ ꯄꯩꯁꯥ ꯄꯨꯈ꯭ꯔꯒ ꯅꯃꯥꯝꯆꯥ ꯆꯪꯗꯅ ꯆꯥꯊꯣꯛꯂꯤꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯀꯔꯤ ꯍꯧꯖꯤꯛꯇ ꯄꯩꯁꯥ ꯊꯧꯕ ꯂꯥꯛꯂꯀꯥꯟꯗꯅ ꯀꯔꯤꯅꯣ ꯏꯀꯥꯏ ꯍꯥꯏꯗꯤ? ꯏꯕꯦꯝꯃ, ꯅꯪꯒꯤ ꯅꯆꯤꯟ ꯀꯟꯕ, ꯑꯃꯗꯁꯨ ꯆꯒꯠ ꯆꯒꯠ ꯈꯠꯅꯕ, ꯑꯃꯗꯁꯨ ꯆꯒꯠ ꯆꯒꯠ ꯑꯣꯟꯁꯤꯟꯅꯗꯨꯅ ꯈꯠꯅꯕꯗꯣ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗꯗꯤ ꯌꯥꯔꯣꯏ꯫ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯇꯧꯕꯤꯔꯅꯨ꯫ ꯅꯪꯒꯤ ꯄꯩꯁꯥꯗꯣ ꯑꯩꯅ ꯁꯤꯡꯅꯤꯡꯉꯦ ꯁꯤꯡꯅꯤ, ꯁꯤꯡꯅꯤꯡꯗ꯭ꯔꯒ ꯇꯣꯛꯀꯅꯤ꯫ ꯅꯊꯧꯔꯣ, ꯅꯊꯧꯔꯣ? ꯍꯦꯔꯥꯗ ꯏꯗꯣꯝꯆꯥ, ꯃꯤꯒꯤ ꯄꯩꯁꯥ ꯄꯨꯈ꯭ꯔꯒ ꯏꯀꯥꯏ ꯈꯪꯗꯕ ꯍꯥꯏꯗꯤ ꯀꯩꯅꯣ? ꯏꯗꯣꯝꯆꯥꯔꯣ ꯅꯠꯇ꯭ꯔꯒꯅ ꯑꯩꯔꯣ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯤꯕ ꯑꯁꯤꯕꯣ? ꯍꯦ, ꯉꯔꯥꯡꯒꯤ ꯉꯥꯈꯥ, ꯅꯪꯅ ꯑꯗꯨꯝꯅ ꯑꯩꯉꯣꯟꯗꯒ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯗꯨꯅ ꯑꯌꯤꯡꯕꯤ ꯇꯃꯨꯕꯤꯒꯤ ꯃꯅꯥꯛꯇ ꯁꯨꯃꯥꯡ ꯑꯗꯨꯗ ꯄꯔꯞ ꯄꯔꯞ ꯀꯨꯝꯊꯔꯛꯂꯗꯨꯅ ꯇꯃꯨꯕꯤꯒꯤ ꯃꯁꯝ ꯑꯗꯨꯕꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯍꯦꯛꯇ ꯐꯣꯏꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯇꯃꯨꯕꯤꯁꯨ ꯃꯈꯨꯠ ꯑꯗꯨ ꯍꯜꯂꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯃꯁꯝ ꯑꯗꯨ ꯍꯦꯛꯇ ꯐꯣꯏꯅꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯈꯣꯏꯔꯥꯕꯁꯨ ꯃꯌꯨꯝꯗ ꯆꯪꯂꯛꯄꯗ ꯃꯃꯥ ꯑꯃꯗꯤ ꯇꯃꯨꯕꯤꯅ ꯇꯧꯔꯤꯕ ꯑꯗꯨ ꯎꯕꯗ ꯃꯍꯥꯛ ꯄꯔꯞ ꯄꯔꯞ ꯆꯦꯟꯁꯤꯜꯂꯛꯂꯗꯨꯅ ꯑꯁ ꯏꯃꯥ, ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯑꯁꯤꯕꯣ? ꯇꯃꯨꯕꯤ, ꯊꯥꯗꯣꯛꯎ ꯍꯥꯏꯕꯅꯤꯅꯦꯍꯦ, ꯅꯣꯏꯅꯤꯕꯨ ꯁꯤꯟꯅꯕ ꯇꯥꯔꯦ, ꯊꯥꯗꯣꯛꯑꯣ꯫ ꯑꯁꯨꯝꯅ ꯈꯣꯏꯔꯥꯕꯅ ꯈꯠꯅꯔꯤꯕ ꯑꯅꯤ ꯑꯗꯨ ꯈꯥꯝꯗꯣꯛꯄꯗ ꯉꯝꯂꯝꯈꯤꯗꯦ꯫ ꯃꯁꯤꯗꯒꯤ ꯈꯣꯏꯔꯥꯕ, ꯍꯩꯁ, ꯃꯁꯤꯗꯤ ꯀꯥꯟꯅꯗꯦ, ꯈꯪꯒꯅꯤꯕ ꯅꯣꯏꯅꯤ ꯂꯩꯔꯝꯃꯣ, ꯃꯅꯤꯡꯗꯒꯤ ꯏꯁꯤꯡ ꯕꯥꯇꯤꯟ ꯐꯖꯕ ꯑꯃ ꯁꯣꯛꯎꯔꯒ ꯍꯩꯖꯤꯟꯒꯦꯕ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯗꯨꯅ ꯈꯣꯏꯔꯥꯕ ꯃꯅꯤꯡꯗ ꯏꯁꯤꯡ ꯕꯥꯇꯤꯟ ꯑꯃ ꯄꯨꯗꯨꯅ ꯄꯔꯞ ꯄꯔꯞ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡ ꯕꯥꯇꯤꯟ ꯑꯃ ꯁꯣꯛꯍꯠꯂꯗꯨꯅ ꯁꯨꯃꯥꯡ ꯇꯝꯅ ꯄꯔꯞ ꯄꯔꯞ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯥꯛꯂꯗꯨꯅ ꯇꯃꯨꯕꯤ ꯑꯃꯗꯤ ꯃꯃꯥꯅ ꯈꯠꯅꯔꯤꯕ ꯑꯗꯨꯗ ꯏꯁꯤꯡ ꯕꯥꯇꯤꯟ ꯑꯗꯨꯅ ꯋꯥ ꯂꯥꯎꯅ ꯍꯩꯖꯤꯜꯂꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯇꯃꯨꯕꯤ ꯑꯃꯗꯤ ꯑꯌꯤꯡꯕꯤ ꯈꯠꯅꯔꯝꯕ ꯑꯗꯨ ꯆꯞ ꯂꯦꯞꯈꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯃꯐꯤ ꯃꯔꯣꯜꯁꯤꯡ ꯑꯗꯨ ꯄꯨꯡꯆꯣꯠ ꯆꯣꯠꯂꯗꯨꯅ ꯃꯃꯤꯠ ꯃꯅꯥ ꯏꯊꯠ ꯊꯒꯠꯂꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯈꯣꯏꯔꯥꯕ, ꯐꯔꯝꯃꯅꯤꯅꯦ ꯍꯧꯖꯤꯛꯇꯤ, ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯇꯣꯛꯎ ꯍꯥꯏꯕꯗꯤ ꯌꯥꯗꯦ, ꯑꯗꯨꯗꯤ ꯏꯁꯤꯡ ꯕꯥꯇꯤꯟꯁꯤꯅ ꯍꯩꯖꯤꯜꯂꯛꯄ ꯇꯥꯕ, ꯁꯤꯗꯤ ꯐꯔꯝꯃꯅꯤꯅꯦ꯫ ꯑꯁ, ꯂꯣꯏꯅ ꯆꯣꯜꯂꯦꯅꯦ ꯈꯣꯏꯔꯥꯕ, ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯏꯁꯤꯡ ꯍꯩꯖꯤꯜꯂꯛꯂꯤꯗꯨꯕꯣ? ꯏꯃꯥ ꯅꯣꯏꯅꯤꯗꯤ ꯈꯟꯅꯕ ꯈꯥꯝꯗꯣꯛꯄꯗꯤ ꯌꯥꯗ꯭ꯔꯦ, ꯑꯗꯨꯗꯤ ꯏꯁꯤꯡꯗꯣ ꯍꯩꯖꯤꯜꯂꯛꯄ ꯇꯥꯕ꯫ ꯏꯕꯨꯡꯉꯣ, ꯉꯁꯥꯏꯗꯒꯤ ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯤꯅꯅꯦ ꯅꯪꯕꯨ ꯂꯩꯀꯥꯏ ꯃꯌꯥꯝ ꯃꯃꯥꯡ ꯑꯁꯤꯗ ꯌꯣꯜꯂꯤꯕꯅꯤ꯫ ꯁꯦꯜ ꯁꯨꯛꯁꯤꯡ ꯁꯤꯡꯗꯦ ꯍꯥꯏꯗꯨꯅꯅꯦ ꯂꯩꯀꯥꯏ ꯃꯌꯥꯝ ꯃꯃꯥꯡ ꯑꯁꯤꯗ ꯂꯥꯎꯗꯨꯅ ꯅꯪꯕꯨ ꯌꯣꯜꯂꯤꯕꯅꯤ꯫ ꯑꯌꯤꯡꯕꯤꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯇꯃꯨꯕꯤ ꯈꯔ ꯁꯥꯎꯅꯤꯡꯂꯗꯨꯅ ꯏꯗꯣꯝꯆꯥ, ꯑꯗꯨꯅꯗꯤ ꯑꯩ ꯍꯥꯏꯈꯤꯗꯦ, ꯅꯆꯥꯅꯨꯄꯥꯗꯒꯤ ꯑꯩꯗꯤ ꯁꯦꯜ ꯈꯔ ꯂꯧꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯃꯁꯤꯗ ꯏꯗꯣꯝꯆꯥꯅ ꯋꯥ ꯑꯀꯟꯕ ꯉꯥꯡꯂꯛꯄꯗꯒꯤ ꯑꯩꯈꯣꯏꯅꯤ ꯈꯨꯠ ꯌꯥꯎꯗꯅ ꯈꯟꯅꯔꯛꯂꯤꯕ ꯅꯠꯇ꯭ꯔꯣ? ꯃꯁꯤꯗ ꯈꯣꯏꯔꯥꯕꯅ ꯌꯥꯔꯦ ꯇꯃꯨꯕꯤ, ꯅꯪꯒꯤ ꯁꯦꯜꯗꯣ ꯑꯩꯅ ꯁꯤꯡꯅꯤꯡꯕ ꯃꯇꯝꯗ ꯁꯤꯡꯅꯤ, ꯁꯤꯡꯅꯤꯡꯗ꯭ꯔꯒ ꯇꯣꯛꯀꯅꯤ, ꯅꯪ ꯅꯌꯨꯝꯗ ꯌꯥꯝ ꯊꯨꯅ ꯆꯠꯍꯧꯔꯣ꯫ ꯈꯣꯏꯔꯥꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯇꯃꯨꯕꯤ ꯈꯔ ꯁꯥꯎꯅꯤꯡꯂꯗꯨꯅ ꯐꯩ, ꯅꯣꯏꯒꯤ ꯅꯃꯥꯝꯆꯥꯅ ꯉꯝꯕ꯭ꯔꯥ ꯑꯩꯅ ꯉꯝꯕ꯭ꯔꯥ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯗꯨꯅ ꯇꯃꯨꯕꯤ ꯐꯦꯠ ꯂꯥꯎꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯄꯤ ꯃꯄꯥ ꯑꯣꯏꯔꯤꯕ ꯃꯈꯣꯏ ꯑꯍꯜ ꯈꯔ ꯇꯧꯗꯨꯅ ꯂꯩꯀꯥꯏꯒꯤ ꯃꯤ ꯈꯔ ꯇꯧꯗꯨꯅ ꯈꯣꯏꯔꯥꯕ ꯑꯃꯗꯤ ꯃꯃꯥ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯄꯩꯁꯥ ꯊꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯂꯩꯀꯥꯏ ꯃꯤ ꯃꯌꯥꯝ ꯇꯧꯗꯨꯅ ꯈꯣꯏꯔꯥꯕꯒꯤ ꯃꯃꯥ ꯑꯃꯗꯤ ꯈꯣꯏꯔꯥꯕꯗ ꯇꯃꯨꯕꯤꯒꯤ ꯁꯦꯜꯐꯝ ꯑꯗꯨꯕꯨ ꯊꯨꯅ ꯁꯤꯡꯈꯤꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗ ꯈꯣꯏꯔꯥꯕ ꯑꯃꯗꯤ ꯑꯌꯤꯡꯕꯤ ꯂꯩꯀꯥꯏ ꯃꯌꯥꯝ ꯍꯧꯗꯨꯅ ꯂꯥꯛꯄ ꯑꯗꯨꯗ ꯏꯀꯥꯏꯃꯟꯈ꯭ꯔꯗꯨꯅ ꯇꯃꯨꯕꯤꯒꯤ ꯁꯦꯜ ꯑꯗꯨ ꯍꯌꯦꯡꯃꯛ ꯁꯤꯡꯂꯒꯦ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏ ꯃꯌꯥꯝ ꯑꯗꯨꯕꯨ ꯆꯠꯍꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯃꯨꯕꯤꯅ ꯇꯧꯔꯛꯂꯤꯕ ꯊꯕꯛ ꯑꯁꯤꯗ ꯈꯣꯏꯔꯥꯕ ꯌꯥꯝꯅ ꯁꯥꯎꯔꯗꯨꯅ ꯃꯍꯥꯛꯀꯤ ꯃꯕꯨꯛꯅꯤꯡꯗ ꯇꯃꯨꯕꯤꯕꯨ ꯂꯃꯟ ꯈꯨꯝꯂꯒꯦ ꯍꯥꯏꯗꯨꯅ ꯈꯨꯗꯨꯝ ꯆꯦꯠꯅ ꯇꯥꯁꯤꯜꯂꯗꯨꯅ ꯃꯍꯥꯛ ꯈꯟꯈꯤꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯇꯝꯐꯥꯁꯅꯥ ꯑꯇꯣꯞꯄ ꯊꯪꯅꯕ ꯈꯨꯜꯗ ꯄꯣꯠ ꯇꯤꯛꯄ ꯆꯠꯂꯨꯕꯗꯒꯤ ꯃꯍꯥꯛ ꯂꯝꯕꯤ ꯍꯜꯂꯛꯄꯗ ꯒꯥꯔꯤ ꯌꯥꯔꯛꯇꯕꯗꯒꯤ ꯐꯔꯛ ꯇꯥꯔꯗꯨꯅ ꯅꯨꯃꯤꯗꯥꯡ ꯊꯦꯡꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯃꯍꯥꯛꯀꯤ ꯑꯣꯏ ꯊꯪꯕ ꯄꯥꯝꯕꯣꯝ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯆꯣꯡꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯑꯁꯤꯗ ꯇꯝꯐꯥꯁꯅꯥ ꯃꯌꯨꯝꯗ ꯂꯩꯍꯧꯔꯤꯕ ꯃꯆꯥꯅꯨꯄꯤ ꯇꯃꯨꯕꯤꯒꯤ ꯍꯟꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯝꯐꯥꯁꯅꯥ ꯃꯌꯨꯝꯗ ꯌꯥꯝ ꯊꯨꯅ ꯌꯧꯅꯤꯡꯂꯝꯃꯤ꯫ ꯇꯝꯐꯥꯁꯅꯥ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯃꯌꯨꯝ ꯌꯧꯔꯦ꯫ ꯃꯍꯥꯛꯅ ꯀꯣꯟꯊꯣꯡ ꯑꯗꯨꯗ ꯀꯨꯝꯍꯧꯗꯨꯅ ꯆꯪꯂꯛꯄ ꯃꯇꯝꯗ ꯀꯣꯟꯊꯣꯡ ꯆꯩ ꯑꯗꯨꯁꯨ ꯀꯅꯥꯅ ꯊꯨꯗꯦꯛꯂꯝꯂꯤꯕꯅꯣ ꯈꯪꯗꯅ ꯇꯦꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯄꯥꯈꯠꯂꯗꯨꯅ ꯈꯔ ꯊꯨꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯃꯥꯡ ꯊꯣꯡ ꯑꯗꯨꯁꯨ ꯏꯍꯥꯡ ꯍꯥꯡꯗꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗ ꯇꯝꯐꯥꯁꯅꯥ ꯃꯕꯨꯛꯅꯤꯡꯅ ꯈꯟꯖꯩ, ꯀꯔꯤꯅꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯕꯨ ꯌꯨꯝꯗ ꯂꯩꯇꯕ ꯖꯥꯠꯂꯅꯦ? ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤ ꯊꯔꯣꯏ ꯈꯣꯏꯗꯒ ꯆꯠꯈꯤꯕ ꯖꯥꯠꯂꯥ?
ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯇꯃꯣꯕꯤ ꯏꯃꯨꯡꯗ ꯄꯔꯞ ꯄꯔꯞ ꯆꯪꯂꯛꯄ ꯃꯇꯝꯗ ꯏꯃꯨꯡ ꯑꯗꯨꯗ ꯊꯥꯜꯂꯤꯕ ꯄꯨꯗꯣꯟ ꯊꯥꯎꯃꯩ ꯑꯗꯨꯁꯨ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯊꯥꯎ ꯑꯗꯨ ꯂꯣꯏꯅ ꯍꯩꯗꯣꯛꯇꯨꯅ ꯄꯨꯡꯆꯥꯏ ꯆꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯆꯥꯛꯁꯪꯂꯣꯝꯗ ꯇꯃꯣꯕꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯆꯪꯂꯛꯄꯗ ꯆꯥꯛꯁꯪ ꯑꯗꯨꯗꯤ ꯎꯠ ꯑꯃꯗꯤ ꯁꯤꯡꯅ ꯄꯨꯡꯆꯥꯏ ꯆꯥꯏꯗꯨꯅ ꯆꯥꯛꯈꯨꯝ ꯑꯗꯨ ꯀꯪꯖꯥꯏ ꯐꯨꯖꯥꯏ ꯆꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯄꯥꯈꯠꯂꯗꯨꯅ ꯇꯝꯐꯥꯁꯅꯥ ꯊꯔꯣꯒꯤ ꯃꯌꯨꯝꯗ ꯇꯃꯣꯕꯤꯕꯨ ꯍꯪꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯔꯣꯅ ꯇꯃꯣꯕꯤꯗꯤ ꯉꯁꯤꯒꯤ ꯂꯥꯛꯇ꯭ꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗ ꯇꯝꯐꯥꯁꯅꯥ ꯄꯥꯈꯠꯄ ꯍꯦꯟꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯇꯝꯐꯥꯁꯅꯥ ꯄꯥꯈꯠꯄꯅ ꯍꯦꯟꯃꯟꯈ꯭ꯔꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯂꯩꯀꯥꯏ ꯇꯥꯛꯇꯨꯅ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤ ꯇꯃꯣꯕꯤ ꯑꯗꯨꯗꯤ ꯐꯪꯕ ꯀꯧꯕ ꯂꯩꯈꯤꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯊꯥ 2 ꯐꯥꯖꯤꯜꯂꯛꯂꯦ꯫ ꯇꯃꯣꯕꯤ ꯉꯁꯤ ꯐꯥꯎꯕ ꯊꯤꯕ ꯐꯪꯗ꯭ꯔꯤ꯫ ꯇꯃꯣꯕꯤꯒꯤ ꯋꯥꯈꯜꯗ ꯇꯝꯐꯥꯁꯅꯥꯗꯤ ꯆꯥꯕ ꯊꯛꯄ ꯆꯪꯗꯅ ꯑꯉꯥꯎꯕꯤꯒꯨꯝ ꯂꯩꯔꯦ꯫ ꯇꯃꯣꯕꯤ ꯀꯅꯥꯅ ꯄꯨꯈꯤꯕꯅꯣ, ꯀꯅꯥꯅ ꯃꯍꯥꯛꯄꯨ ꯀꯗꯥꯏꯗ ꯄꯨꯈꯤꯕꯅꯣ ꯍꯥꯏꯕ ꯉꯁꯤ ꯐꯥꯎꯕ ꯂꯪꯂꯥ ꯂꯪꯖꯤꯟ ꯀꯅꯥ ꯑꯃꯠꯇꯅ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯑꯁꯨꯝꯅ ꯇꯃꯣꯕꯤ ꯃꯥꯡꯈꯤꯕꯒꯤ ꯋꯥꯔꯤ ꯑꯗꯨꯅ ꯂꯩꯀꯥꯏ ꯄꯨꯝꯅꯃꯛ ꯋꯥꯔꯤꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯇꯃꯣꯕꯤ ꯃꯍꯥꯛꯀꯤ ꯋꯥꯔꯤ ꯑꯗꯨ ꯀꯅꯥꯅꯁꯨ ꯅꯤꯡꯁꯤꯡꯕꯤꯗ꯭ꯔꯦ, ꯃꯍꯥꯛꯄꯨ ꯀꯅꯥꯅꯁꯨ ꯍꯟꯅ ꯊꯤꯕꯤꯈꯤꯗ꯭ꯔꯦ꯫ ꯇꯃꯣꯕꯤꯒꯤ ꯃꯃꯥ ꯇꯝꯐꯥꯁꯅꯥ ꯑꯗꯨꯁꯨ ꯃꯆꯥꯒꯤ ꯋꯥꯈꯜꯗ ꯋꯥꯈꯜ ꯂꯩꯅꯥ ꯑꯣꯏꯔꯗꯨꯅ ꯃꯇꯝ ꯈꯔ ꯂꯩꯔꯝꯂꯕ ꯃꯇꯨꯡ, ꯃꯇꯝ ꯈꯔ ꯅꯥꯔꯝꯂꯕ ꯃꯇꯨꯡ ꯃꯍꯥꯛꯁꯨ ꯂꯩꯈꯤꯔꯝꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯇꯝꯐꯥꯁꯅꯥꯒꯤ ꯍꯛꯆꯥꯡ ꯑꯗꯨꯁꯨ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯄꯣꯠꯂꯣꯏꯕꯤꯗꯨꯅ ꯃꯍꯥꯛꯀꯤ ꯃꯊꯧ ꯃꯉꯝ ꯂꯣꯏꯁꯤꯟꯕꯤꯈ꯭ꯔꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯇꯃꯣꯕꯤꯅ ꯂꯩꯔꯝꯕ ꯈꯨꯜ ꯑꯗꯨꯒꯤ ꯊꯪꯅꯕ ꯈꯨꯜꯗ ꯑꯆꯧꯕ ꯀꯨꯝꯍꯩ ꯑꯃ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯀꯨꯝꯍꯩ ꯑꯗꯨꯗ ꯇꯣꯝꯕ, ꯑꯃꯨꯆꯥꯎ ꯑꯃꯗꯤ ꯑꯉꯣꯆꯥ ꯃꯃꯥꯟꯅꯕ ꯃꯈꯣꯏ 3 ꯑꯗꯨ ꯌꯥꯎꯔꯨꯗꯨꯅ ꯈꯔ ꯊꯦꯡꯅ ꯅꯨꯃꯤꯗꯥꯡꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯝꯗꯧꯔꯤ ꯈꯣꯡꯅꯥꯡ ꯃꯊꯛ ꯑꯗꯨꯗ ꯄꯨꯠ ꯅꯨꯄꯤ ꯑꯗꯨ ꯐꯝꯂꯗꯨꯅ, "ꯑꯁ ꯇꯜꯂꯦꯗ, ꯇꯝꯅꯒꯗꯕꯁꯨ ꯀꯅꯥ ꯑꯃꯠꯇ ꯂꯥꯛꯇꯦ꯫ ꯉꯁꯤꯒꯤ ꯃꯤ ꯑꯃ ꯐꯥꯎꯕ ꯍꯦꯛ ꯀꯤꯍꯟ ꯈꯪꯍꯟ ꯇꯧꯗ꯭ꯔꯤ ꯍꯥꯏꯕ꯫ ꯀꯅꯥꯗꯅꯣ ꯑꯩꯅ ꯇꯝꯅꯒꯗꯧꯔꯤꯕꯁꯤꯕꯣ? ꯑꯥꯗ ꯅꯨꯄꯥ ꯃꯆꯥ 3ꯗꯤ ꯂꯥꯛꯏꯅꯦ꯫ ꯈꯪꯅꯤ, ꯃꯄꯥꯁꯦ ꯌꯧꯔꯛꯈꯤꯁꯅꯨ, ꯍꯤꯍꯤ." ꯑꯁꯨꯝꯅ ꯃꯈꯣꯏ 3ꯅ ꯅꯨꯃꯤꯗꯥꯡꯒꯤ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯃꯈꯣꯏ 3ꯒꯤ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯃꯅ ꯏꯁꯩ ꯉꯪꯕꯒꯨꯝ ꯃꯈꯣꯟ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯁꯤꯗ ꯃꯈꯣꯏ 3 ꯆꯞ ꯆꯞ ꯂꯦꯞꯂꯗꯨꯅ ꯃꯈꯣꯏ 3 ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯅꯗꯨꯅ ꯇꯣꯝꯕꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯇꯥꯎ ꯃꯆꯥ, ꯏꯇꯥꯎ ꯃꯆꯥ, ꯑꯩꯈꯣꯏꯒꯤ ꯇꯨꯡꯗ ꯀꯅꯥꯅꯣꯃ ꯏꯟꯅꯔꯛꯄꯒꯨꯝ ꯇꯧꯗ꯭ꯔꯣ?" ꯃꯁꯤꯗ ꯑꯃꯨꯆꯥꯎꯅ, "ꯍꯣꯏꯅꯦ ꯏꯇꯥꯎ, ꯀꯅꯥꯅꯣ ꯑꯩꯈꯣꯏ ꯇꯨꯡꯗ ꯑꯩꯁꯨ ꯉꯁꯥꯏꯗ ꯏꯟꯅꯔꯛꯄꯒꯨꯝ ꯇꯧꯋꯦ ꯈꯜꯂꯦꯕ, ꯅꯪꯁꯨ ꯇꯥꯕ ꯑꯣꯏꯔꯦ?" ꯃꯁꯤꯗ ꯑꯉꯣꯆꯥꯅ, "ꯑꯁ ꯏꯇꯥꯎ, ꯁ꯭ꯋꯥꯏ ꯃꯄꯥꯁꯦ ꯑꯩꯈꯣꯏ ꯃꯥꯅ ꯂꯥꯜꯂꯒ ꯂꯥꯛꯀꯅꯣꯗꯤ ꯍꯥꯏꯕꯅꯦ, ꯑꯗꯣ ꯑꯩꯅ ꯆꯠꯅꯤꯡꯃꯟꯈ꯭ꯔꯗꯨꯅ ꯏꯃꯥꯗ ꯍꯥꯏꯔꯝꯗꯕꯤ ꯂꯥꯛꯄꯅꯦ꯫ ꯑꯩꯗꯤ ꯀꯤꯕꯅ ꯂꯣꯏꯔꯦ, ꯀꯃꯥꯏꯅ ꯇꯧꯅꯤ?" ꯃꯁꯤꯗ ꯇꯣꯝꯕꯅ, "ꯑꯁ ꯏꯇꯥꯎ, ꯇꯥꯟ ꯆꯥꯗꯦ, ꯀꯔꯤ ꯈꯨꯀꯤꯅꯣ, ꯃꯀ ꯂꯥꯛꯄꯁꯦ ꯊꯛ ꯊꯛ ꯅꯤꯛꯑꯗꯅ, ꯇꯥꯅꯤꯡꯗꯦꯀꯣ, ꯇꯨꯃꯤꯟꯅ ꯂꯥꯛꯑꯣ." ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯃꯈꯣꯏ 3 ꯑꯃꯨꯛ ꯂꯥꯛꯄ ꯍꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯅ ꯑꯁꯨꯝ ꯆꯠꯄꯒꯤ ꯂꯝꯕꯤ ꯅꯥꯀꯜ ꯑꯗꯨꯗ ꯈꯣꯡꯅꯥꯡ ꯑꯆꯧꯕ ꯑꯃ ꯍꯧꯔꯤꯕ ꯑꯗꯨꯒꯤ ꯃꯊꯛꯇꯒꯤ ꯅꯨꯄꯤ ꯑꯃꯅ, "ꯑꯍꯝ ꯑꯍꯝ, ꯅꯈꯣꯏ 3ꯕꯨ ꯀꯗꯥꯏꯗ ꯆꯠꯂꯨꯔꯤꯅꯣ? ꯊꯪꯅꯕ ꯈꯨꯜꯗ ꯀꯨꯝꯍꯩ ꯌꯥꯎꯕ ꯆꯠꯂꯨꯔꯤꯔꯣ?" ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯃꯈꯣꯏ 3 ꯈꯣꯡꯅꯥꯡ ꯃꯊꯛ ꯑꯗꯨꯗ ꯈꯪꯌꯦꯡ ꯌꯦꯡꯈꯠꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯌꯦꯡꯈꯠꯂꯛꯄꯗ ꯈꯣꯡꯅꯥꯡ ꯃꯁꯥ ꯑꯃꯗ ꯃꯨꯁꯨꯛ ꯃꯨꯕ, ꯃꯌꯥꯀ ꯏꯆꯧ ꯆꯧꯕ, ꯃꯃꯤꯠꯀ ꯏꯔꯥꯎ ꯂꯥꯎꯕ, ꯃꯁꯝ ꯏꯐꯥ ꯐꯥꯅ ꯅꯨꯄꯤ ꯑꯃ ꯐꯝꯗꯨꯅ ꯃꯈꯣꯏ 3ꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯤꯕ ꯑꯗꯨ ꯎꯕꯗ ꯃꯈꯣꯏ 3ꯗꯤ ꯃꯃꯤꯠ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯌꯥ ꯑꯗꯨ ꯀꯥꯊꯣꯛꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ 3 ꯃꯆꯤ ꯂꯦꯡꯕꯁꯨ ꯉꯝꯂꯝꯗꯦ, ꯋꯥ ꯉꯥꯡꯕꯁꯨ ꯑꯝꯇ ꯉꯝꯂꯝꯗꯦ꯫ ꯃꯁꯤꯗ ꯎꯊꯛꯇ ꯇꯣꯡꯂꯤꯕ ꯅꯨꯄꯤ ꯑꯗꯨꯅ, "ꯍꯩꯃꯥ, ꯅꯈꯣꯏ 3ꯗꯤ ꯌꯥꯝ ꯇꯜꯂꯤꯅ, ꯀꯩꯒꯤꯅꯣ ꯑꯩꯉꯣꯟꯗ ꯑꯗꯨꯛ ꯃꯨꯟꯅ ꯌꯦꯡꯂꯤꯕꯗꯨꯕꯣ? ꯑꯩꯃꯨꯛ ꯐꯖꯕꯁꯤꯕꯨ ꯀꯅꯥꯝꯇ ꯎꯗ꯭ꯔꯤꯕꯣ ꯍꯥꯏꯕ?" ꯑꯁꯨꯝꯅ ꯎꯊꯛꯇ ꯇꯣꯡꯂꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯃꯈꯣꯏ 3ꯗ ꯅꯣꯛꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ 3 ꯋꯥꯈꯜ ꯇꯥꯔꯛꯂꯗꯨꯅ ꯂꯥꯎ ꯂꯥꯎꯗꯨꯅ ꯀꯥꯏꯗꯨꯅ ꯆꯦꯟꯅꯈꯤꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯈꯣꯏ 3ꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯀꯤꯒꯟꯕ ꯑꯉꯣꯆꯥꯗꯤ ꯃꯈꯣꯏ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗꯒꯤ ꯀꯔꯥꯏꯗꯅꯣ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯇꯣꯉꯥꯟꯅ ꯇꯥꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯆꯦꯜꯂꯛꯄꯗ ꯂꯧꯕꯨꯛ ꯂꯝꯕꯤꯗ ꯇꯥꯔꯗꯨꯅ ꯃꯍꯥꯛ ꯂꯧꯕꯨꯛꯇ ꯐꯥꯎꯗꯨꯅ ꯑꯁꯨꯝ ꯃꯌꯨꯝ ꯌꯧꯅꯕ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯃꯁꯤꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯀꯅꯥꯅꯣ ꯑꯃꯁꯨ ꯇꯥꯟꯅꯔꯛꯄꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯈꯜꯂꯤꯕꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ 2 ꯑꯗꯨꯅ ꯇꯥꯟꯅꯔꯛꯂꯤꯕꯣꯏ ꯈꯜꯂꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯉꯣꯆꯥ, "ꯏꯇꯥꯎ ꯃꯆꯥ, ꯏꯇꯥꯎ ꯇꯣꯝꯕ, ꯈꯔ ꯊꯨꯅ ꯆꯦꯜꯂꯛꯑꯣꯃꯤ ꯅꯪꯕꯣ, ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯅ ꯅꯪꯅꯤꯕꯨ ꯐꯥꯗꯨꯅ ꯆꯥꯊꯣꯛꯎꯕ ꯇꯥꯔꯤꯃꯦ." ꯃꯗꯨꯗ ꯑꯉꯣꯆꯥꯒꯤ ꯃꯇꯨꯡ ꯑꯗꯨꯗꯒꯤ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯅ, "ꯏꯁ, ꯆꯥꯕꯤꯔꯣꯏ, ꯑꯩꯗꯤ ꯅꯣꯏ ꯆꯥꯒꯗꯕ ꯅꯠꯇꯦ, ꯀꯤꯍꯜꯂꯒ ꯍꯥꯠꯀꯗꯕꯅꯦ."
ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯑꯉꯣꯆꯥ ꯀꯤꯃꯟꯈ꯭ꯔꯗꯨꯅ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯇꯣꯝꯕ ꯑꯃꯗꯤ ꯑꯃꯨꯖꯥꯎ ꯃꯈꯣꯏꯅꯤꯅ ꯀꯟꯅ ꯆꯦꯜꯂꯛꯄ ꯑꯗꯨꯗ ꯇꯨꯡꯍꯟꯗꯨꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯑꯉꯣꯆꯥ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯃꯁꯤꯗ ꯑꯃꯨꯖꯥꯎꯅ ꯏꯄꯥ ꯄꯥꯈꯠꯂꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯇꯥꯎ ꯇꯣꯝꯕ, ꯑꯉꯣꯆꯥ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯑꯁ ꯌꯥꯔꯣꯏ, ꯃꯁꯤꯗꯤ ꯃꯥ ꯃꯊꯟꯇ ꯊꯝꯃꯝꯃꯗꯤ ꯃꯃꯥꯅ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯋꯥꯊꯤ ꯇꯥꯕ ꯇꯥꯔꯦ꯫ ꯂꯥꯛꯑꯣ, ꯑꯝꯇ ꯍꯟꯗꯨꯅ ꯆꯠꯂꯨꯁꯤ ꯂꯥꯛꯑꯣ꯫ ꯃꯁꯤꯗ ꯇꯣꯝꯕꯅ, ꯏꯇꯥꯎ ꯑꯃꯨꯖꯥꯎ, ꯃꯇꯝ ꯑꯁꯤꯗ ꯀꯃꯥꯏꯅ ꯍꯟꯗꯨꯅ ꯆꯠꯀꯗꯧꯔꯤꯕꯅꯣ? ꯃꯁꯤꯗ ꯑꯃꯨꯖꯥꯎꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯇꯥꯎ ꯇꯣꯝꯕ, ꯑꯉꯣꯆꯥ ꯊꯤꯔꯨꯗꯕ ꯌꯥꯔꯣꯏ, ꯂꯥꯛꯑꯣ, ꯈꯔ ꯊꯨꯅ ꯂꯥꯛꯑꯣꯕ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯇꯣꯝꯕ ꯑꯃꯗꯤ ꯑꯃꯨꯖꯥꯎ ꯑꯉꯣꯆꯥꯕꯨ ꯊꯤꯕ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯒꯤ ꯃꯇꯝꯗ ꯈꯣꯡꯅꯥꯡ ꯑꯗꯨꯗꯒꯤ ꯈꯔ ꯆꯠꯂꯕ ꯃꯇꯨꯡ ꯂꯧꯕꯨꯛ ꯃꯄꯥꯟ ꯑꯃꯗ ꯑꯉꯣꯆꯥꯒꯤ ꯁꯦꯟꯗꯜ ꯑꯗꯨ ꯇꯥꯗꯨꯅ ꯂꯩꯕ ꯎꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯑꯉꯣꯆꯥ ꯑꯗꯨ ꯂꯧꯕꯨꯛꯂꯣꯝꯗ ꯆꯦꯜꯂꯝꯂꯒꯅꯤ ꯈꯪꯂꯛꯄꯗꯒꯤ ꯑꯉꯣꯆꯥꯒꯤ ꯁꯦꯟꯗꯜ ꯑꯗꯨ ꯈꯨꯜꯂꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯂꯧꯕꯨꯛ ꯇꯝꯅ ꯀꯨꯝꯂꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯃꯈꯣꯏ ꯑꯅꯤ ꯀꯔꯤꯅꯣ ꯑꯃꯗꯤ ꯄꯟꯗꯨꯅ ꯇꯨꯁꯤꯜꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯅ ꯌꯦꯡꯂꯨꯕꯗ ꯑꯉꯣꯆꯥꯅ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯔꯤꯕ ꯑꯗꯨ ꯎꯕꯗ ꯃꯈꯣꯏ ꯑꯅꯤꯅ ꯑꯉꯣꯆꯥꯕꯨ ꯃꯃꯥꯏꯗ ꯊꯥꯔꯗꯨꯅ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯉꯣꯆꯥ ꯋꯥꯈꯜ ꯈꯔ ꯇꯥꯔꯛꯂꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯑꯉꯣꯆꯥꯕꯨ ꯁꯝꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯈꯨꯜ ꯑꯅꯤ ꯇꯥꯏꯅꯕꯒꯤ ꯃꯔꯛꯇ ꯂꯩꯕ ꯈꯣꯡꯅꯥꯡ ꯑꯆꯧꯕ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯕꯨꯠ ꯅꯨꯄꯤ ꯑꯃ ꯊꯣꯛꯑꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯉꯥꯡꯅꯔꯛꯑꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯐꯝ ꯑꯗꯨꯕꯨ ꯐꯥꯎꯗꯨꯅ ꯆꯠꯂꯤꯕ ꯃꯤꯑꯣꯏ ꯀꯌా ꯑꯃ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯕꯨ ꯊꯦꯡꯅꯕ ꯑꯃꯗꯤ ꯑꯣꯛꯅꯕ ꯀꯌా ꯑꯃ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯁꯈꯤꯇꯣꯝꯕꯤ ꯀꯩꯊꯦꯜ ꯀꯥꯔꯨꯗꯨꯅ ꯃꯍꯥꯛ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯗ ꯂꯝꯕꯤ ꯑꯗꯨꯕꯨ ꯀꯤꯅ ꯄꯔꯞ ꯐꯥꯎꯗꯨꯅ ꯍꯜꯂꯛꯂꯤ꯫ ꯃꯍꯥꯛ ꯈꯣꯡꯅꯥꯡ ꯃꯄꯥ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯃꯃꯤꯠ ꯑꯗꯨ ꯀꯟꯅ ꯎꯏꯁꯤꯟꯗꯨꯅ ꯄꯔꯞ ꯊꯨꯅ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯑꯗꯨꯗꯒꯤ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯀꯧꯔꯛꯂꯝꯃꯤ, ꯍꯣ ꯏꯗꯣꯝꯆꯥ, ꯏꯗꯣꯝꯆꯥ ꯁꯈꯤꯇꯣꯝꯕꯤ꯫ ꯑꯁꯨꯝꯅ ꯁꯈꯤꯇꯣꯝꯕꯤ ꯃꯍꯥꯛꯄꯨ ꯇꯨꯡꯗꯒꯤ ꯀꯧꯔꯛꯄ ꯑꯁꯤꯗ ꯃꯈꯣꯡ ꯊꯥꯡꯕ ꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯇꯨꯡ ꯍꯟꯅꯗꯤ ꯌꯦꯡꯂꯨꯗ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗꯒꯤ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯂꯝꯃꯤ, ꯍꯣ ꯏꯗꯣꯝꯆꯥ, ꯅꯈꯣꯏꯒꯤ ꯑꯋꯥꯡ ꯊꯪꯕꯗ ꯂꯩꯕꯤ ꯏꯅꯦ ꯑꯍꯟꯖꯥꯎꯕꯤꯗꯣ, ꯃꯉꯣꯟꯗꯒꯤ ꯊꯥ 2ꯒꯤ ꯁꯦꯟꯗꯣꯏꯗꯣ ꯑꯗꯨ ꯑꯝꯇ ꯂꯧꯁꯤꯟꯕꯤꯔꯝꯃꯨꯀꯣ, ꯑꯩ ꯍꯣꯔꯦꯟ ꯂꯧꯕ ꯂꯥꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯁꯈꯤꯇꯣꯝꯕꯤ ꯃꯍꯥꯛ ꯀꯤꯃꯟꯈ꯭ꯔꯗꯨꯅ ꯃꯀꯂꯥꯞ ꯑꯗꯨ ꯊꯛ ꯅꯤꯛꯂꯝꯃꯤ꯫ ꯃꯁꯤꯗ ꯃꯍꯥꯛ ꯃꯐꯤꯁꯨ ꯃꯥꯡꯁꯤꯜꯂꯕꯅꯤ꯫ ꯑꯁꯨꯝꯅ ꯁꯈꯤꯇꯣꯝꯕꯤꯅ ꯀꯔꯤꯁꯨ ꯈꯨꯝꯗꯅ ꯂꯩꯕ ꯑꯁꯤꯗ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯅ, ꯀꯔꯤꯅꯣ, ꯌꯨꯝꯊꯪꯅꯅ ꯂꯩꯕ ꯑꯗꯨꯗ ꯑꯩꯁꯨ ꯁꯦꯟꯗꯣꯏꯗꯣ ꯂꯧꯁꯤꯟꯕꯤꯔꯝꯃꯨ ꯍꯥꯏꯕꯒꯤ ꯋꯥꯅꯤ, ꯇꯨꯃꯤꯟꯅ ꯈꯨꯝꯗꯅ ꯂꯩꯔꯤꯕ ꯑꯗꯨꯕꯨ ꯂꯧꯅꯤꯡꯗ꯭ꯔꯤꯕꯔꯣ? ꯐꯔꯦ, ꯂꯧꯕꯤꯅꯤꯡꯗ꯭ꯔꯁꯨ ꯑꯩ ꯂꯥꯛꯑꯒ ꯂꯧꯖꯔꯒꯦꯀꯣ, ꯌꯥꯖꯔꯦ꯫ ꯑꯁꯨꯝꯅꯒ ꯈꯔ ꯁꯥꯎꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯁꯈꯤꯇꯣꯝꯕꯤ ꯑꯍꯪ ꯃꯔꯥꯏ ꯈꯪꯗꯅ ꯃꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯉꯥꯔꯨꯕꯥ ꯑꯗꯨꯒ ꯂꯣꯏꯅ ꯊꯥꯗꯔꯝꯗꯨꯅ ꯃꯍꯥꯛ ꯃꯌꯨꯝ ꯌꯧꯅꯕ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯃꯝ ꯑꯊꯦꯡꯗ ꯀꯩꯊꯦꯜꯗꯒꯤ ꯍꯜꯂꯛꯄ ꯃꯤꯑꯣꯏꯁꯤꯡ ꯅꯨꯄꯤꯁꯤꯡꯗ ꯁꯦꯟꯗꯣꯏ ꯊꯧꯗꯨꯅ ꯇꯝꯅꯩ ꯍꯥꯏꯕꯁꯦ ꯂꯩꯀꯥꯏ ꯄꯨꯝꯅꯃꯛ ꯋꯥ ꯂꯥꯎꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯅꯣꯡꯌꯥꯏ ꯑꯃꯗꯤ ꯌꯥꯏꯃ ꯃꯈꯣꯏ ꯑꯅꯤ ꯑꯔꯥꯞꯄꯗ ꯃꯃꯥꯟꯅꯕꯁꯤꯡ ꯄꯨꯜꯂꯨꯔꯒ ꯅꯨꯃꯤꯗꯥꯡ ꯊꯦꯡꯅ ꯌꯨ ꯉꯥꯎꯔꯗꯨꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯈꯣꯡꯅꯥꯡ ꯃꯄꯥ ꯑꯗꯨ ꯐꯥꯎꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯅꯤꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯃꯈꯣꯏꯅꯤꯒꯤ ꯃꯃꯥꯡꯗ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯑꯃ ꯐꯟ ꯂꯥꯎꯅ ꯆꯣꯡꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯃꯗꯨꯗꯒꯤ ꯌꯥꯝꯅ ꯊꯤꯅ ꯈꯪꯂꯗꯨꯅ ꯃꯈꯣꯏ ꯑꯅꯤ, ꯀꯗꯥꯏꯗꯒꯤ ꯍꯧꯗꯣꯡꯅꯣꯅꯦ, ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕ, ꯏꯇꯥꯎ ꯀꯩꯁꯨ ꯈꯜꯂꯨꯅꯨꯀꯣ, ꯃꯐꯝ ꯑꯁꯦ ꯃꯌꯥꯝꯅꯗꯤ ꯌꯥꯝꯅ ꯉꯥꯡꯅꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯗꯤ ꯀꯔꯤꯕꯨ ꯆꯪꯉꯨꯅꯤ ꯍꯥꯏꯕꯒꯦ, ꯂꯥꯏ ꯑꯣꯏꯒꯦꯔꯥ ꯃꯤ ꯑꯣꯏꯒꯦꯔꯥ ꯑꯩꯈꯣꯏꯗꯗꯤ ꯀꯅꯥꯁꯨ ꯆꯪꯕ ꯉꯝꯃꯣꯏ, ꯏꯇꯥꯎ ꯂꯥꯛꯑꯣ ꯌꯨꯝ ꯌꯧꯅꯕ ꯆꯠꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯀꯔꯤꯁꯨ ꯊꯧꯁꯥꯗꯅ ꯑꯗꯨꯃꯛ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯨꯡꯗ ꯀꯅꯥꯅꯣ ꯑꯃ ꯁꯣꯔꯣ ꯏꯟꯅꯔꯛꯄꯒꯨꯝ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯌꯥꯏꯃꯅ ꯃꯇꯨꯡ ꯐꯠ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯕꯗ ꯅꯨꯄꯤ ꯑꯃꯈꯛ ꯐꯠ ꯁꯝꯗꯨꯅ ꯆꯠꯈꯤꯕ ꯎꯔꯝꯃꯤ꯫ ꯃꯁꯤꯗ ꯌꯥꯏꯃ, ꯏꯇꯥꯎ, ꯑꯩꯈꯣꯏꯒꯤ ꯇꯨꯡꯗ ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯆꯠꯈꯤꯕꯒꯨꯝ ꯇꯧꯏꯅꯦ꯫ ꯃꯇꯝ ꯑꯁꯤꯗ ꯅꯣꯡꯌꯥꯏꯅ, ꯑꯁ ꯏꯇꯥꯎ, ꯀꯅꯥꯁꯨ ꯑꯣꯏꯔꯝꯂꯣꯏ, ꯂꯥꯛꯑꯣ, ꯇꯨꯃꯤꯟꯅ ꯂꯥꯛꯑꯣ꯫ ꯃꯁꯤꯗ ꯌꯥꯏꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯇꯥꯎ, ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯁꯥꯏꯀꯜ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯁꯤ ꯍꯥꯏꯕꯁꯨ ꯅꯪꯅ ꯌꯥꯗꯦ, ꯃꯗꯨꯗꯒꯤ ꯑꯩꯈꯣꯏꯅꯤ ꯈꯣꯡꯅ ꯂꯥꯛꯄ ꯇꯥꯔꯤꯕ ꯅꯠꯇ꯭ꯔꯣ? ꯃꯁꯤꯗ ꯅꯣꯡꯌꯥꯏꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, ꯚꯥꯏ, ꯀꯩꯗꯧꯔꯒꯦ, ꯈꯣꯡꯅ ꯂꯥꯛꯄꯁꯤꯁꯨ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯃꯈꯜ ꯑꯃꯅꯤ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ, ꯌꯨꯝ ꯌꯧꯅꯕ ꯆꯠꯁꯤ ꯀꯩꯗꯧꯔꯒꯦ? ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ
ꯅꯣꯡꯌꯥꯏ ꯑꯃꯗꯤ ꯌꯥꯏꯃ ꯀꯔꯤꯁꯨ ꯊꯧꯁꯥ ꯋꯥꯁꯥꯗꯅ ꯑꯁꯨꯃꯛ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯥꯛꯄ ꯃꯇꯝꯗ ꯈꯣꯡꯅꯥꯡ ꯑꯗꯨꯗꯒꯤ ꯈꯔꯗꯤ ꯍꯦꯟꯗꯣꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯋꯥꯄꯜ ꯃꯄꯥ ꯑꯃ ꯂꯩꯔꯤꯕ ꯑꯗꯨ ꯃꯄꯥꯗꯨ ꯍꯦꯛ ꯌꯧꯕ ꯃꯇꯝꯗ ꯋꯥ ꯃꯁꯥ ꯑꯃ ꯑꯅꯤ ꯃꯈꯥꯗ ꯐꯠ ꯐꯠ ꯍꯥꯏꯊꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯅꯣꯡꯌꯥꯏ ꯑꯃꯗꯤ ꯌꯥꯏꯃ ꯈꯪꯄ꯭ꯔꯦꯛ ꯈꯪꯅꯗꯨꯅ "ꯏꯇꯥꯎ, ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯗꯤ? ꯅꯤꯁꯥꯒ ꯍꯟꯒꯦ ꯇꯧꯋꯦ." ꯃꯁꯤꯗꯒꯤ ꯅꯣꯡꯌꯥꯏꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯇꯥꯎ, ꯃꯁꯤꯗꯤ ꯇꯝꯅꯔꯤꯕ ꯍꯥꯏꯕꯗꯨꯅꯤ. ꯈꯔ ꯊꯨꯅ ꯌꯨꯝ ꯌꯧꯅꯕ ꯆꯠꯁꯤ ꯏꯇꯥꯎ." ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯆꯦꯟꯕꯣꯏ ꯆꯠꯄꯣꯏ ꯈꯔ ꯊꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯨꯡ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯈꯣꯡꯊꯥꯡꯁꯤꯡ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯏꯟꯅꯔꯛꯄꯒꯨꯝ ꯑꯗꯨꯝ ꯇꯧꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯇꯨꯡꯍꯟꯗꯨꯅ ꯐꯠ ꯂꯥꯎꯅ ꯌꯦꯡꯕꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯇꯨꯡꯍꯟꯗꯨꯅ ꯌꯦꯡꯂꯨꯔꯒ ꯃꯃꯥꯏ ꯑꯗꯨ ꯂꯩꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯃꯥꯡꯗ ꯃꯨꯁꯤꯟ ꯃꯨꯕꯤ, ꯃꯌꯥ ꯏꯆꯧ ꯆꯧꯕꯤ, ꯃꯃꯤꯠ ꯏꯔꯥꯎ ꯂꯥꯎꯕꯤ, ꯃꯁꯝꯅ ꯄꯨꯡꯐꯥ ꯐꯥꯕꯤ ꯅꯨꯄꯤ ꯑꯃꯈꯛ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯔꯕꯗ ꯃꯈꯣꯏ ꯑꯅꯤ ꯆꯠꯂꯤꯕ ꯑꯗꯨ ꯆꯞ ꯂꯦꯞꯂꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯇꯨꯡꯍꯟꯗꯨꯅ ꯇꯨꯁꯤꯜꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯀꯤꯃꯟꯈ꯭ꯔꯗꯨꯅ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗ꯭ꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯈꯣꯡꯅꯥꯡꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯇꯨꯡꯍꯟꯗꯨꯅ ꯑꯃꯨꯛ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝ ꯆꯦꯜꯂꯛꯄ ꯑꯗꯨꯗ ꯈꯣꯡꯅꯥꯡ ꯃꯄꯥ ꯑꯗꯨꯗ ꯍꯦꯛ ꯌꯧꯕꯒ ꯈꯣꯡꯅꯥꯡ ꯃꯁꯥ ꯑꯆꯧꯕ ꯑꯃ ꯇꯥꯔꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯅꯜꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯅ ꯈꯣꯡꯅꯥꯡ ꯃꯁꯥ ꯑꯗꯨꯕꯨ ꯌꯥꯝꯅ ꯀꯟꯅ ꯆꯤꯡꯊꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯈꯣꯏꯅꯤꯗ ꯅꯜꯂꯤꯕ ꯈꯣꯡꯅꯥꯡ ꯃꯁꯥ ꯑꯗꯨ ꯌꯥꯝꯅ ꯆꯥꯎꯕ ꯈꯣꯡꯅꯥꯡ ꯃꯁꯥꯗꯤ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯏꯟꯊꯣꯛꯀꯦ ꯍꯣꯠꯅꯕꯗ ꯃꯆꯤ ꯂꯦꯡꯕ ꯉꯝꯂꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯗꯨꯅ "ꯀꯟꯕꯤꯌꯣ ꯀꯟꯕꯤꯌꯣ" ꯂꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯃꯇꯨꯡꯗꯒꯤ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯃꯉꯛꯁꯝ ꯑꯗꯨ ꯆꯞꯇꯨꯅ ꯊꯥꯡꯒꯠꯂꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯃꯉꯛꯁꯝ ꯑꯗꯨ ꯄꯥꯏꯔꯗꯨꯅ ꯈꯣꯡꯅꯥꯡ ꯑꯗꯨ ꯇꯝꯅ ꯀꯟꯅ ꯁꯥꯐꯨ ꯀꯟꯅ ꯂꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯈꯣꯡꯅꯥꯡ ꯑꯗꯨꯗ ꯐꯨꯖꯤꯟꯗꯨꯅ ꯃꯁꯥ ꯑꯗꯨ ꯄꯖꯥꯔ ꯂꯥꯎꯅ ꯇꯥꯔꯝꯃꯤ꯫ ꯕꯨꯠ ꯅꯨꯄꯤ ꯑꯗꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯃꯥꯡꯗ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯌꯥꯏꯃ ꯑꯃꯗꯤ ꯅꯣꯡꯌꯥꯏ ꯃꯈꯣꯏ ꯑꯅꯤ ꯈꯣꯡꯅꯥꯡꯗ ꯐꯨꯖꯤꯟꯗꯨꯅ ꯇꯥꯕꯒꯤ ꯆꯩꯅꯥ ꯑꯗꯨꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯔꯣꯜ ꯐꯥꯎꯕ ꯊꯣꯛꯈꯤꯗ꯭ꯔꯦ, ꯉꯥꯡꯕ ꯐꯥꯎꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯁꯣꯔ ꯑꯗꯨ ꯊꯕꯦ ꯊꯕꯦ ꯍꯣꯜꯂꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯃꯤꯠ ꯑꯗꯨ ꯎꯏꯔꯤ ꯎꯏꯔꯤ ꯄꯥꯡꯂꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯃꯥꯡ ꯑꯗꯨꯗ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯅ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯗꯨꯅ ꯌꯥꯝꯅ ꯅꯤꯡꯉꯝꯗꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯗꯨꯛ ꯐꯠꯇꯕ, ꯑꯗꯨꯛ ꯇꯝꯊꯤꯕ ꯅꯁꯥ ꯑꯗꯨꯗ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃꯐꯥꯎ ꯐꯥꯎꯗꯕ ꯁꯥ, ꯅꯈꯣꯏꯗꯤ ꯁꯤꯕꯅ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯅ ꯐꯩ꯫ ꯅꯈꯣꯏꯅ ꯑꯩꯕꯨ ꯑꯗꯨꯛ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯥꯠꯈꯤꯕꯅꯤ." ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯕꯨꯠ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯌꯥꯏꯃ ꯑꯃꯗꯤ ꯅꯣꯡꯌꯥꯏ ꯈꯣꯡꯅꯥꯡ ꯃꯊꯛ ꯑꯗꯨꯗ ꯃꯉꯛꯁꯝ ꯑꯗꯨꯗ ꯎꯔꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨꯅ ꯌꯥꯟꯈꯠꯇꯨꯅ ꯂꯥꯛꯁꯤꯜꯂꯗꯨꯅ ꯍꯥꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯉꯥꯜꯂꯦ꯫ ꯃꯐꯝ ꯑꯗꯨꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯈꯣꯡꯅꯥꯡ ꯃꯊꯛ ꯑꯗꯨꯗ ꯃꯤꯑꯣꯏ ꯑꯅꯤꯈꯛ ꯌꯥꯟꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯂꯩꯀꯥꯏ ꯃꯌꯥꯝ ꯇꯧꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯕꯨ ꯂꯧꯊꯔꯝꯃꯤ꯫ ꯃꯁꯤꯗ ꯅꯣꯡꯌꯥꯏ ꯑꯃꯗꯤ ꯌꯥꯏꯃ ꯑꯣꯏꯔꯝꯕ ꯑꯗꯨ ꯂꯩꯀꯥꯏ ꯃꯌꯥꯝ ꯑꯗꯨ ꯌꯥꯝꯅ ꯉꯛꯅꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡ ꯑꯗꯨ ꯀꯧꯔꯗꯨꯅ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯆꯠꯍꯟꯈꯤꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯃꯝ ꯑꯊꯦꯡꯗ ꯃꯐꯝ ꯑꯗꯨꯕꯨ ꯐꯥꯎꯗꯨꯅ ꯆꯠꯄꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯑꯀꯤ ꯑꯈꯪ ꯅꯪꯕ ꯑꯃꯗꯤ ꯃꯤ ꯁꯤꯕ ꯐꯥꯎꯕ ꯌꯥꯎꯅꯔꯛꯄ ꯑꯁꯤꯗ ꯂꯩꯀꯥꯏ ꯃꯌꯥꯝ ꯑꯗꯨ ꯋꯥ ꯇꯥꯟꯅꯔꯗꯨꯅ ꯃꯥꯏꯕ ꯑꯃ ꯀꯧꯗꯨꯅ ꯐꯖꯅ ꯌꯦꯡꯍꯜꯂꯁꯤ ꯍꯥꯏꯅꯔꯗꯨꯅ ꯂꯩꯀꯥꯏ ꯃꯌꯥꯝ ꯑꯗꯨ ꯑꯃꯥꯏꯕ ꯑꯃ ꯀꯧꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯂꯥꯏ ꯑꯃ ꯈꯨꯔꯨꯝꯁꯤ ꯍꯥꯏꯔꯗꯨꯅ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯂꯥꯏ ꯈꯨꯔꯨꯝꯅꯕ ꯄꯣꯠꯆꯩ ꯀꯌꯥ ꯑꯃ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯂꯩꯀꯥꯏ ꯃꯌꯥꯝ ꯆꯪꯂꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯅꯕ ꯄꯣꯠꯆꯩ ꯃꯌꯥꯝ ꯑꯗꯨ ꯂꯥꯡꯂꯗꯨꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃꯗ ꯂꯥꯏ ꯑꯗꯨꯕꯨ ꯈꯣꯏꯔꯝꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯥꯏꯕ ꯑꯗꯨꯅ ꯈꯪꯕ ꯉꯝꯂꯦ ꯃꯗꯨꯗꯤ ꯈꯣꯡꯅꯥꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯗꯨ ꯅꯤꯡꯉꯝꯗꯅ ꯍꯥꯠꯄꯤꯈꯤꯕ ꯊꯋꯥꯏ ꯑꯃꯅꯤ ꯍꯥꯏꯕꯁꯤ꯫ ꯑꯗꯨꯕꯨ ꯂꯩꯀꯥꯏ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯀꯅꯥꯁꯨ ꯑꯗꯨꯝꯅ ꯁꯤꯈꯤꯕ ꯅꯥꯈꯤꯕ ꯑꯃꯠꯇ ꯌꯥꯎꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯏꯕ ꯑꯗꯨꯅ "ꯑꯗꯨꯕꯨ ꯈꯣꯡꯅꯥꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯊꯋꯥꯏ ꯑꯁꯤꯗꯤ ꯌꯥꯝꯅ ꯅꯤꯡꯉꯝꯗꯅ ꯂꯩꯈꯤꯕ, ꯃꯤꯅ ꯍꯥꯠꯄꯤꯈꯤꯕ ꯊꯋꯥꯏ ꯑꯃꯅꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯦꯡꯕ ꯈꯪꯗꯣꯛꯅꯕ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯍꯨꯝ ꯇꯧꯔꯒ ꯑꯩꯒ ꯄꯨꯟꯅ ꯂꯥꯏ ꯑꯃ ꯈꯨꯔꯨꯝꯒꯗꯕꯅꯤꯀꯣ꯫ ꯃꯁꯤꯗ ꯅꯈꯣꯏ ꯀꯅꯥ ꯑꯃꯠꯇ ꯀꯤꯕ ꯈꯪꯕ ꯌꯥꯗꯦ꯫ ꯑꯗꯨꯝꯅ ꯍꯦꯛ ꯇꯧꯔꯕꯗꯤ ꯑꯩꯈꯣꯏꯅ ꯍꯣꯠꯅꯔꯤꯕꯁꯤꯡ ꯑꯁꯦ ꯑꯔꯦꯝꯕꯗ ꯇꯥꯒꯗꯧꯔꯤꯕꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯍꯧꯖꯤꯛꯀꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯜꯂꯁꯤꯀꯣ." ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯑꯗꯨ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯍꯨꯝ ꯇꯧꯔꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯒ ꯂꯥꯏ ꯈꯨꯔꯨꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯥꯏ ꯈꯨꯔꯨꯝꯂꯤꯉꯩꯗꯨꯗ ꯅꯥꯀꯟ ꯑꯣꯏꯌꯦꯠ ꯑꯃꯗꯤ ꯑꯀꯣꯏꯕꯁꯤꯡ ꯑꯗꯨꯗ
ꯑꯁꯥꯕ ꯃꯅꯤꯟ ꯀꯌꯥ ꯑꯃ, ꯑꯁꯥꯕ ꯅꯨꯡꯁꯤꯠ ꯀꯌꯥ ꯑꯃ ꯁꯤꯠꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯁꯤꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯇꯥꯗ, ꯅꯈꯣꯏ ꯑꯍꯨꯝ ꯅꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯑꯗꯨꯃꯛ ꯐꯝꯕꯤꯌꯨ, ꯃꯤꯠ ꯄꯥꯡꯊꯣꯔꯛꯄ ꯌꯥꯗꯦꯀꯣ꯫ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯀꯅꯥꯒꯨꯝꯕꯅ ꯅꯈꯣꯏꯕꯨ ꯀꯧꯔꯛꯂꯕꯁꯨ ꯈꯨꯝꯕ ꯌꯥꯗꯦꯀꯣ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯥꯏ ꯑꯗꯨ ꯈꯨꯔꯨꯝꯂꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯁꯥ ꯑꯗꯨ ꯐꯝꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯍꯧꯒꯠꯂꯛꯂꯗꯨꯅ ꯃꯍꯥꯛ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯁꯣꯜꯂꯗꯨꯅ ꯆꯥꯏꯊꯣꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯍꯥꯛꯅ ꯑꯃꯨꯛ ꯐꯝꯊꯔꯛꯂꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯀꯣꯏꯔꯣꯛ ꯀꯣꯏꯅ ꯑꯉꯧꯕ ꯑꯃꯅ ꯌꯦꯛꯇꯨꯅ ꯊꯝꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯃꯍꯥꯛꯅ ꯃꯤꯇꯝ ꯑꯃ ꯊꯝꯂꯗꯨꯅ ꯂꯥꯏꯑꯣꯟ ꯈꯔ ꯁꯣꯜꯂꯗꯨꯅ ꯃꯤꯇꯝ ꯑꯗꯨꯕꯨ ꯊꯋꯥꯏ ꯍꯥꯞꯄꯒꯤ ꯃꯑꯣꯡꯗ ꯇꯧꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯤꯇꯝ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ: ꯍꯦ ꯅꯤꯡꯉꯝꯗ꯭ꯔꯕ ꯊꯋꯥꯏ, ꯅꯪꯅ ꯀꯔꯤ ꯑꯄꯥꯝꯕ, ꯀꯔꯤ ꯑꯅꯤꯡꯕ ꯂꯩꯕ ꯍꯥꯏꯕꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯗꯨꯃꯛ ꯌꯦꯠꯇꯨꯅ ꯂꯩꯔꯤꯕ? ꯃꯁꯤꯗꯒꯤ ꯇꯃꯨꯕꯤꯒꯤ ꯊꯋꯥꯏ ꯑꯗꯨ ꯊꯣꯛꯂꯛꯂꯗꯨꯅ ꯇꯃꯨꯕꯤꯗ ꯊꯣꯛꯈꯤꯕ ꯃꯍꯥꯛꯅ ꯅꯤꯡꯉꯝꯗꯕ, ꯃꯍꯥꯛꯅ ꯈꯟꯖꯕ ꯄꯨꯝꯅꯃꯛ ꯑꯃꯥꯏꯕ ꯑꯗꯨꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯑꯗꯨꯅ, ꯐꯔꯦ, ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯗ ꯂꯩꯍꯧꯔꯤꯕ ꯃꯍꯥꯛꯀꯤ ꯊꯋꯥꯏꯕꯨ ꯅꯪꯅ ꯂꯧꯕꯒꯤ ꯑꯌꯥꯕ ꯑꯗꯨ ꯑꯩꯅ ꯄꯤꯔꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯅꯪꯁꯨ ꯂꯥꯏꯔꯦꯝꯂꯦꯅ ꯆꯠꯈꯤꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯇꯃꯨꯕꯤꯕꯨ ꯊꯥꯗꯣꯛꯄꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯇꯃꯨꯕꯤꯒꯤ ꯊꯋꯥꯏ ꯑꯗꯨ ꯈꯣꯏꯔꯥꯕꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯈꯣꯏꯔꯥꯕ ꯑꯍꯤꯡ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯇꯨꯝꯂꯤꯕ ꯀꯥ ꯑꯗꯨꯒꯤ ꯐꯃꯨꯡ ꯑꯗꯨꯒꯤ ꯊꯪꯅꯕ ꯐꯛꯂꯥꯡ ꯑꯗꯨꯗ ꯈꯣꯔꯣ ꯈꯣꯔꯣ ꯈꯣꯠꯂꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯤꯡꯕꯨ ꯌꯥꯝꯅ ꯄꯤꯛꯅ ꯅꯥꯁꯣꯟꯅꯅ ꯀꯧꯕ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯈꯣꯏꯔꯥꯕ ꯃꯤꯀꯞ ꯊꯣꯛꯂꯛꯂꯗꯨꯅ, ꯀꯅꯥꯅꯣꯅꯦ ꯑꯩꯕꯨ ꯀꯧꯔꯛꯂꯤꯕ ꯑꯁꯤꯕꯣ? ꯃꯁꯤ ꯊꯣꯛꯂꯨꯕ ꯌꯥꯕ ꯅꯠꯇꯦ, ꯍꯧꯖꯤꯛ ꯂꯩꯀꯥꯏ ꯑꯁꯤꯗ ꯇꯧꯅꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤꯒ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯃꯍꯥꯛ ꯑꯃꯨꯛ ꯇꯨꯝꯊꯅꯕ ꯇꯧꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯃꯥꯒꯤ ꯈꯣꯟꯖꯦꯜꯗ, ꯏꯕꯨꯡꯉꯣ, ꯏꯕꯨꯡꯉꯣ, ꯏꯃꯥꯕꯨ ꯃꯄꯥꯟꯁꯤꯗ ꯏꯪꯕꯅ ꯂꯣꯏꯔꯤꯅꯦꯍꯦ, ꯏꯃꯥꯒꯤ ꯐꯤ ꯑꯃꯠꯇ ꯄꯨꯗꯨꯅ ꯊꯣꯛꯂꯛꯎꯅꯦꯍꯦ ꯅꯪꯕꯣ꯫ ꯑꯁꯨꯝꯅ ꯃꯃꯥꯒꯤ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯈꯣꯏꯔꯥꯕ ꯊꯪꯅꯕ ꯀꯥꯗ ꯇꯨꯝꯂꯤꯕ ꯃꯃꯥꯕꯨ ꯍꯟꯅ ꯌꯦꯡꯂꯨꯕ ꯇꯧꯗꯅ ꯃꯍꯥꯛꯀꯤ ꯐꯤ ꯑꯊꯥꯕ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯃꯄꯥꯟꯗ ꯊꯣꯡꯖꯥꯎ ꯑꯗꯨꯕꯨ ꯍꯥꯡꯗꯣꯛꯇꯨꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯀꯣꯟꯊꯣꯡꯗ ꯃꯃꯥꯒꯤ ꯁꯕꯥꯟ ꯃꯥꯟꯕ ꯑꯃꯈꯛ ꯂꯦꯞꯇꯨꯅ ꯃꯍꯥꯛꯄꯨ ꯃꯈꯨꯠ ꯈꯠꯇꯨꯅ ꯀꯧꯔꯤꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯃꯁꯤꯗ ꯈꯣꯏꯔꯥꯕ ꯀꯔꯤꯁꯨ ꯈꯟꯊꯔꯨꯕ ꯇꯧꯗꯅ ꯊꯣꯡꯒꯥꯟꯗ ꯃꯃꯥꯕꯨ ꯀꯧꯗꯨꯅ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯁ ꯏꯃꯥ, ꯀꯔꯤꯅꯣ ꯅꯪꯅ ꯊꯦꯡꯂꯕ ꯃꯇꯝ ꯑꯁꯤꯗ ꯀꯣꯟꯊꯣꯡ ꯑꯗꯨꯗ ꯇꯧꯔꯤꯕ ꯑꯗꯨꯕꯣ? ꯀꯅꯥ ꯀꯩꯗꯧꯔꯒꯦ? ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯃꯍꯥꯛ ꯃꯈꯨꯠꯇ ꯐꯤ ꯑꯊꯥꯕ ꯑꯗꯨꯕꯨ ꯑꯗꯨꯃꯛ ꯄꯨꯗꯨꯅ ꯑꯗꯨꯃꯛ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯣꯏꯔꯥꯕꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯑꯁꯨꯝ ꯅꯛꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯃꯥ ꯑꯗꯨ ꯃꯃꯤ ꯁꯥꯝꯂꯗꯨꯅ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯈꯣꯏꯔꯥꯕ ꯃꯁꯥꯗ ꯆꯤꯡꯅꯕ ꯑꯃ ꯐꯥꯎꯔꯛꯂꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯃꯌꯨꯝꯂꯣꯝꯗ ꯆꯪꯈꯤꯅꯕ ꯇꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯇꯨꯡ ꯑꯣꯜꯂꯗꯨꯅ ꯃꯌꯨꯝ ꯑꯗꯨꯗ ꯍꯦꯛ ꯆꯠꯀꯦ ꯇꯧꯕꯗ ꯃꯍꯥꯛꯀꯤ ꯃꯈꯣꯡꯗ ꯀꯔꯤꯅꯣꯃ ꯌꯥꯜꯂꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯈꯣꯏꯔꯥꯕ ꯌꯥꯝꯅ ꯇꯞꯅ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯨꯗ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯃꯨꯁꯨꯛ ꯃꯨꯕ ꯃꯈꯨꯠ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯨꯕꯨ ꯌꯥꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯈꯣꯏꯔꯥꯕ ꯀꯤꯃꯟꯈ꯭ꯔꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯣꯡꯗ ꯐꯥꯔꯤꯕ ꯌꯥꯜꯂꯤꯕ ꯑꯗꯨꯕꯨ ꯅꯥꯟꯊꯣꯛꯅꯕ ꯐꯤꯔꯤꯡ ꯐꯤꯔꯤꯡ ꯀꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯀꯟꯅ ꯍꯣꯠꯅꯔꯕꯁꯨ ꯃꯍꯥꯛ ꯎꯄꯥꯏ ꯂꯩꯔꯝꯈꯤꯗꯦ꯫ ꯃꯍꯥꯛꯀꯤ ꯃꯈꯣꯡꯗ ꯐꯥꯔꯤꯕ ꯌꯥꯜꯂꯤꯕ ꯃꯈꯨꯠ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯑꯗꯨꯃꯛ ꯆꯤꯡꯗꯨꯅ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯉꯛꯂꯤꯕꯗꯤ ꯉꯁꯥꯏ ꯑꯃꯥꯏꯕ ꯑꯃꯗꯤ ꯑꯍꯜ ꯑꯍꯨꯝ ꯑꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯗꯨꯅ ꯂꯩꯍꯧꯕ ꯑꯗꯨꯁꯨ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯈꯨꯠ ꯑꯗꯨꯅ ꯑꯁꯨꯃꯛ ꯆꯤꯡꯗꯨꯅ ꯄꯨꯔꯛꯄ ꯃꯇꯝꯗ ꯈꯣꯏꯔꯥꯕ ꯃꯈꯣꯡ ꯑꯗꯨꯅ ꯇꯞ ꯂꯥꯎꯅ ꯊꯥꯗꯔꯛꯂꯝꯃꯤ꯫ ꯃꯁꯤꯗ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯃꯍꯥꯛ ꯃꯊꯟꯇ ꯀꯅꯥꯁꯨ ꯂꯩꯇꯅ ꯇꯨꯃꯤꯟ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯈꯣꯏꯔꯥꯕ ꯑꯀꯣꯏꯕ ꯑꯗꯨꯗ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯈꯣꯡꯅꯥꯡ ꯃꯅꯤꯡ ꯑꯗꯨꯗꯒꯤ ꯁꯛꯐꯝ ꯀꯥꯏꯔꯕꯤ, ꯃꯨꯁꯨꯛ ꯃꯨꯔꯕꯤ, ꯃꯌꯥꯅ ꯏꯆꯧ ꯆꯧꯔꯕꯤ, ꯃꯁꯝꯅ ꯏꯐꯥ ꯐꯥꯔꯕꯤ ꯅꯨꯄꯤ ꯑꯃ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯈꯣꯏꯔꯥꯕ ꯃꯅꯤꯡ ꯍꯜꯂꯗꯨꯅ ꯌꯥꯝꯅ ꯀꯤꯅ ꯃꯈꯣꯟ ꯑꯗꯨ ꯌꯥꯝꯅ ꯅꯤꯛꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯇꯃꯨꯕꯤ, ꯅꯪ ꯑꯩꯕꯨ ꯍꯥꯠꯀꯅꯨ, ꯅꯪ ꯑꯩꯕꯨ ꯍꯥꯠꯂꯒ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯐꯪꯂꯣꯏ꯫ ꯇꯃꯨꯕꯤ, ꯅꯪ ꯑꯩꯉꯣꯟꯗ ꯑꯗꯨꯅ ꯇꯧꯒꯅꯨ꯫ ꯑꯁꯨꯝꯅ ꯈꯣꯏꯔꯥꯕꯅ ꯐꯅ ꯍꯥꯏꯔꯕꯁꯨ ꯇꯃꯨꯕꯤꯒꯤ ꯅꯤꯡꯉꯝꯗ꯭ꯔꯕ ꯁꯥꯎꯅꯤꯡꯕꯅ ꯍꯦꯜꯂꯕ ꯊꯋꯥꯏ ꯑꯗꯨꯅ ꯈꯣꯏꯔꯥꯕꯒꯤ ꯃꯉꯛꯁꯝ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨꯅ ꯄꯥꯏꯔꯗꯨꯅ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯀꯟꯅ ꯅꯝꯁꯤꯟꯗꯨꯅ ꯍꯥꯠꯅꯕ ꯇꯧꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯈꯣꯏꯔꯥꯕ ꯈꯥꯡꯕ ꯉꯝꯂꯛꯇꯗꯨꯅ ꯃꯍꯥꯛ ꯁꯣꯔ ꯐꯨꯟꯒꯠꯂꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯇꯃꯨꯕꯤꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯈꯣꯡꯅꯥꯡ ꯃꯊꯛ ꯑꯗꯨꯗ ꯄꯨꯈꯠꯈꯤꯗꯨꯅ ꯎꯔꯤ ꯋꯥꯔꯤ ꯁꯤꯡ ꯑꯗꯨꯅ ꯀꯟꯅ ꯂꯥꯛꯁꯤꯟꯗꯨꯅ ꯃꯍꯥꯛꯄꯨ ꯍꯥꯠꯂꯗꯨꯅ
ꯌꯥꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯈꯣꯏꯔꯥꯕꯒꯤ ꯍꯛꯆꯥꯡ ꯑꯗꯨꯁꯨ ꯈꯣꯡꯅꯥꯡ ꯑꯗꯨꯗ ꯁꯤꯗꯨꯅ ꯌꯥꯟꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯃꯌꯥꯝꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯂꯩꯀꯥꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯈꯪꯂꯦ꯫ ꯑꯃꯥꯏꯕ ꯑꯗꯨꯅ ꯇꯃꯨꯕꯤ ꯑꯗꯨ ꯀꯝꯗꯧꯅ ꯁꯤꯈꯤꯕ, ꯀꯅꯥꯅ ꯀꯔꯤꯒꯤꯗꯃꯛ ꯃꯍꯥꯛꯄꯨ ꯍꯥꯠꯈꯤꯕ ꯍꯥꯏꯕ ꯄꯨꯝꯅꯃꯛ ꯑꯗꯨ ꯂꯩꯀꯥꯏ ꯃꯌꯥꯝ ꯑꯗꯨꯗ ꯇꯝꯂꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯇꯥꯕꯤꯌꯨ꯫ ꯑꯁꯤꯒꯨꯝꯂꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯊꯋꯥꯏ ꯑꯁꯤꯕꯨ ꯈꯣꯏꯔꯥꯕ, ꯅꯣꯡꯌꯥꯏ ꯑꯃꯗꯤ ꯌꯥꯏꯃ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯍꯨꯝ ꯑꯁꯤꯅ ꯌꯥꯝꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯥꯠꯄꯤꯗꯨꯅ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯁꯤꯗ ꯐꯨꯝꯗꯨꯅ ꯊꯝꯕꯤꯔꯝꯃꯅꯤ꯫ ꯃꯁꯤꯗꯒꯤ ꯅꯤꯡꯉꯝꯗ꯭ꯔꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯊꯋꯥꯏ ꯑꯁꯤꯅ ꯑꯆꯠ ꯑꯋꯣꯡꯁꯤꯡ ꯑꯁꯤꯗ ꯀꯤꯍꯟꯕ, ꯈꯪꯍꯟꯕ ꯑꯃꯗꯤ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯍꯥꯠꯈꯤꯕꯅꯤ꯫ ꯃꯁꯤꯗ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯔꯥꯜ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯃꯥꯅ ꯇꯧꯖꯔꯨꯕꯅ ꯃꯥꯅ ꯐꯪꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯍꯛꯆꯥꯡ ꯑꯁꯦ ꯍꯧꯖꯤꯛꯁꯨ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯁꯤꯗ ꯐꯨꯝꯗꯨꯅ ꯂꯩꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯍꯛꯆꯥꯡ ꯑꯁꯤꯕꯨ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯁꯤꯗꯒꯤ ꯇꯧꯊꯣꯛꯇꯨꯅ ꯂꯧꯊꯣꯛꯄꯤꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯊꯧ ꯄꯥꯡꯉꯝ ꯄꯨꯝꯅꯃꯛ ꯁꯣꯏꯗꯅ ꯇꯧꯕꯤꯒꯗꯕꯅꯤ꯫ ꯅꯠꯇ꯭ꯔꯕꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯊꯋꯥꯏ ꯑꯁꯦ ꯈꯨꯜ ꯑꯁꯤꯗ ꯑꯗꯨꯃꯛ ꯌꯦꯠꯇꯨꯅ ꯂꯩꯒꯗꯧꯔꯤꯕꯅꯤꯀꯣ꯫ ꯑꯁꯨꯝꯅ ꯂꯩꯀꯥꯏ ꯃꯌꯥꯝ ꯑꯗꯨꯅ ꯑꯃꯥꯏꯕꯗꯨꯅ ꯍꯥꯏꯕ ꯇꯃꯨꯕꯤꯒꯤ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯂꯧꯊꯣꯛꯇꯨꯅ ꯃꯊꯧ ꯃꯉꯝ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯃꯈꯣꯏ ꯃꯌꯥꯝꯅ ꯁꯣꯏꯗꯅꯕ ꯇꯧꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯀꯥꯏ ꯃꯌꯥꯝ ꯑꯗꯨꯅ ꯇꯃꯨꯕꯤꯒꯤ ꯃꯊꯧ ꯃꯉꯝ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡ ꯂꯩꯀꯥꯏ ꯑꯗꯨ ꯍꯥꯟꯅꯒꯨꯝ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯃꯔꯥ ꯇꯞꯅ ꯄꯥꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯤꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯕ, ꯃꯤꯕꯨ ꯍꯥꯠꯂꯨꯕ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯗꯤ ꯈꯥꯡꯕꯨꯊꯛꯇ ꯃꯄꯨꯟꯁꯤꯁꯤꯡ ꯑꯗꯨ ꯀꯦꯝꯂꯝꯃꯤ꯫ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯈꯣꯏꯔꯥꯕꯒꯤ ꯃꯃꯥ ꯇꯃꯨꯕꯤꯕꯨ ꯌꯥꯝꯅ ꯍꯟꯊꯅ ꯌꯦꯡꯕꯤꯕ ꯑꯗꯨꯁꯨ ꯃꯆꯥ ꯁꯤꯈꯤꯕꯒꯤ ꯃꯩꯆꯥꯛ ꯑꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯑꯩꯒꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯀꯃꯦꯟ ꯑꯃꯗꯤ ꯁꯦꯌꯔ ꯇꯧꯁꯤꯟꯕꯤꯔꯝꯃꯨ꯫ ꯑꯃꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯗ꯭ꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯨ꯫